ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯣꯟꯊꯣꯛꯇꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯦꯝꯕꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤ꯫ ꯏꯊꯣꯏꯅ ꯑꯣꯖꯥꯅ ꯉꯁꯥꯏꯗꯒꯤ ꯇꯥꯛꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗꯦ, ꯑꯝꯇꯒ ꯍꯟꯅ ꯇꯥꯛꯄꯤꯌꯣ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯛꯏꯁꯤ ꯅꯈꯣꯏꯗꯤ ꯀꯅꯥꯝꯇ ꯒ꯭ꯌꯥꯟ ꯇꯥꯔꯝꯗ꯭ꯔꯕꯣꯏꯔꯦ? ꯅꯈꯣꯏ ꯑꯇꯩꯁꯨ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯣ? ꯑꯩꯗꯤ ꯇꯥꯏꯌꯦ ꯑꯣꯖꯥ, ꯃꯣꯏ ꯑꯇꯩꯗꯤ ꯈꯪꯗꯦ, ꯄꯥꯃꯦꯜꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯈꯔꯗꯤ ꯇꯥꯒꯨꯝ ꯂꯥꯛꯀꯨꯝ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯗꯣ ꯑꯣꯖꯥ, ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯩꯗꯤ ꯑꯃꯨꯛꯇ ꯈꯪꯗꯦ, ꯇꯥꯛꯄꯤꯒꯦꯔꯥ? ꯍꯦ ꯑꯄꯪ, ꯀꯇꯟꯖꯥꯎꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯁꯤꯕꯨ? ꯅꯪ ꯍꯧꯖꯤꯛ ꯆꯩ ꯂꯥꯛꯀꯅꯤꯀꯣ? ꯁꯦ ꯍꯟꯗꯛꯇꯤꯅꯦ ꯃꯨꯟꯅ ꯇꯥꯟꯅꯔꯣ꯫ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯛꯂꯒꯦ, ꯁꯤ ꯂꯣꯏꯕꯒ ꯑꯃꯃꯝ ꯇꯧꯔꯒ ꯍꯪꯗꯣꯏꯅꯤꯀꯣ, ꯚꯥꯞ ꯇꯥꯔꯕ꯭ꯔꯥ? ꯍꯣꯏ ꯑꯣꯖꯥ, ꯇꯥꯖꯔꯦ꯫ ꯏꯊꯣꯏꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯃꯇꯝꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯔꯗꯤ ꯐꯅꯤꯗ, ꯑꯩ ꯕꯤꯕꯨꯂꯥ ꯌꯥꯝꯅ ꯆꯨꯔꯦꯕ꯫ ꯑꯦꯂꯤꯅꯥꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯇꯥꯏꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯣ, ꯅꯣꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ, ꯑꯩꯈꯣꯏꯗꯤ ꯍꯩꯇꯕꯅꯤꯅ ꯇꯥꯛꯏꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗꯦ꯫ ꯑꯗꯨꯅ ꯃꯇꯝꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯍꯟꯅꯤꯡꯉꯤ꯫ ꯃꯇꯝꯁꯤꯁꯨ ꯉꯥꯏꯕꯨ ꯉꯥꯏꯔꯗꯤ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏꯗꯕꯅꯤ꯫ ꯇꯅꯨꯅ ꯑꯩꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯀꯩꯅꯣꯝꯇ ꯆꯥꯔꯗꯤ ꯅꯨꯡꯉꯥꯏꯅꯤ, ꯂꯣꯟꯅ ꯑꯆꯥꯄꯣꯠ ꯆꯥꯁꯦ ꯍꯥꯏꯕ꯭ꯔꯣ? ꯑꯁ, ꯅꯣꯏ ꯑꯅꯤ ꯁꯤꯗꯤꯕ, ꯉꯥꯛꯇ ꯉꯥꯏꯌꯨ, ꯃꯇꯝ ꯂꯣꯏꯗꯣꯔꯕꯅꯤ꯫ ꯑꯣꯖꯥꯁꯨ ꯂꯩꯔꯤꯁꯤꯗꯤ, ꯑꯃꯨꯛ ꯐꯥꯔꯒ ꯃꯄꯥꯟꯗ ꯇꯥꯟꯊꯣꯔꯛꯇꯅ꯫ ꯑꯗꯨ ꯑꯣꯏꯗꯤ ꯐꯔꯦ ꯀꯩꯅꯣ, ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅꯤ꯫ ꯍꯩ, ꯀꯩꯅꯣ ꯅꯣꯏ ꯑꯍꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯅꯔꯤꯗꯣ? ꯑꯩꯅ ꯇꯥꯛꯏꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ? ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯁꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯈꯤꯗꯦ ꯍꯥꯏꯗ꯭ꯔꯗꯅ ꯅꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯔꯤ ꯋꯥꯔꯤ ꯇꯧꯔꯤꯅꯣ, ꯍꯥ? ꯑꯣꯖꯥ, ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦ, ꯑꯣꯖꯥꯅ ꯇꯥꯛꯄꯗꯨꯗ ꯈꯪꯗꯕ ꯌꯥꯎꯕꯗ ꯑꯦꯂꯤꯅꯥꯗ ꯍꯪꯉꯝꯕꯅꯦ꯫ ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ꯫ ꯌꯥꯔꯦ ꯐꯝ꯫ ꯃꯈꯥ ꯑꯃꯨꯛ ꯇꯥꯒꯦꯀꯣ, ꯃꯨꯟꯅ ꯇꯥꯎ꯫ ꯃꯈꯥ ꯇꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯥꯡꯁꯤ ꯈꯤꯡꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯏ ꯉꯥꯡꯅꯔꯤꯀꯥꯟꯗꯅꯦ ꯀꯥꯡꯁꯤ ꯌꯩꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯍꯌꯦꯡꯗꯤꯅꯦ ꯑꯩꯅ ꯉꯁꯤ ꯇꯥꯛꯂꯤꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯐꯥꯔꯒ ꯂꯥꯛꯅꯧꯀꯣ, ꯍꯪꯗꯣꯏꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯏ ꯑꯣꯖꯥ꯫ ꯑꯉꯥꯡꯁꯤꯡꯗꯨ ꯁꯨꯇꯤ ꯊꯥꯕꯗꯒꯤ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯑꯦꯂꯤ ꯍꯣꯏꯁꯨ ꯊꯣꯔꯛꯏ꯫ ꯇꯅꯨꯅ ꯑꯦꯂꯤ, ꯉꯥꯏꯈꯨꯑꯣ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯀꯩꯅꯣꯝꯃ ꯍꯣꯇꯦꯜꯗꯒꯤ ꯆꯥꯈꯤꯁꯦ꯫ ꯑꯩ ꯆꯥꯔꯔꯣꯏ, ꯁꯦꯜ ꯑꯝꯇ ꯌꯥꯎꯔꯛꯇꯦ, ꯅꯣꯏ ꯆꯥꯍꯧꯔꯣ꯫ ꯑꯣ, ꯁꯦꯜ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯏꯕꯦꯝꯃ, ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ꯫ ꯁꯦꯜꯕꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯏ ꯂꯥꯛꯑꯣ꯫ ꯏꯊꯣꯏꯅ ꯑꯩꯒꯤꯁꯨ ꯂꯨꯄꯥ 5 ꯌꯥꯎꯔꯤꯌꯦ, ꯁꯤꯅꯅꯦ ꯄꯨꯛ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯆꯥꯊꯣꯛꯎꯔꯁꯤ, ꯌꯨꯝꯗ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯅꯅꯕ, ꯏꯟꯁꯥꯡ ꯍꯧꯔꯝꯃꯣꯏꯕ꯫ ꯑꯍꯨꯝꯗꯣ ꯍꯣꯇꯦꯜꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯏꯅꯦ, ꯕꯣꯔꯥ ꯄ꯭ꯂꯦꯠ 2ꯇꯒ ꯆꯥ ꯒ꯭ꯂꯥꯁ 3 ꯈꯛꯇꯒ ꯄꯤꯕꯤꯌꯣ, ꯄꯀꯧꯔꯥ ꯌꯥꯎꯔꯗꯤ ꯑꯗꯨꯁꯨ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ꯫ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯍꯥꯏꯗꯨꯕꯣ? ꯀꯅꯥ ꯆꯥꯗꯣꯏꯅꯣ? ꯑꯃꯇꯪ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯣ, ꯅꯪ ꯆꯥꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯆꯥꯒꯦ, ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ, ꯀꯩ ꯅꯨꯄꯤꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯦ, ꯁꯦꯜꯗꯣ ꯄꯥꯝꯃꯨꯏꯅ ꯇꯧꯕꯅꯤ, ꯌꯨꯝ ꯌꯧꯔꯒ ꯆꯔꯥ ꯋꯥꯟꯗꯨꯔꯁꯤꯗꯤ꯫ ꯑꯩꯈꯣꯏꯗꯤ ꯆꯥꯔꯔꯣꯏꯌꯦ, ꯑꯗꯨꯅꯅꯤ꯫ ꯁꯦ ꯏꯕꯦꯝꯃ, ꯅꯣꯏꯒꯤ ꯆꯥ ꯕꯣꯔꯥ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦ꯫ ꯏꯁ, ꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ, ꯐꯣꯡ ꯐꯣꯡꯒ ꯁꯥꯏ, ꯆꯥꯔꯁꯦ꯫ ꯏꯊꯣꯏꯅ ꯑꯗꯣ ꯑꯦꯂꯤ, ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ꯫ ꯀꯩ ꯋꯥꯅꯣ ꯍꯪꯉꯣ꯫ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯕ꯭ꯔꯥ? ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣꯗ, ꯀꯣꯏꯗꯦ, ꯇꯟꯁꯨ ꯇꯜꯂꯤ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯃꯥꯏꯅ ꯃꯊꯟꯇ ꯂꯥꯛꯆꯁꯅꯤ꯫ ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯕꯥꯞꯅ ꯗꯣꯂꯥꯟ ꯁꯥꯔꯒ ꯂꯩꯔꯦ꯫ ꯅꯨꯄꯥꯕꯨ ꯃꯊꯟꯇ ꯂꯥꯛꯄ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏꯅꯁꯨ ꯏꯔꯥꯡ ꯈꯔ ꯇꯧꯁꯤꯟꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ, ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯅ ꯇꯣꯛꯄ ꯇꯥꯔꯦ꯫ ꯇꯅꯨ ꯏꯕꯥꯅꯤꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤ ꯀꯌꯥꯅꯣ ꯈꯪꯖꯕ꯭ꯔꯣ? ꯃꯁꯤꯡ ꯊꯤꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯏꯁ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ, ꯅꯣꯏꯅꯤꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯅꯤꯅꯦ꯫ ꯅꯨꯄꯥꯕꯨ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ꯫ ꯃꯍꯩꯒꯤ ꯊꯥꯛꯁꯨ 9 ꯈꯛꯇꯅꯤ, ꯆꯍꯤꯅ 15ꯒ 16ꯒ꯫ ꯁꯤꯗꯕꯨ ꯅꯨꯄꯥ ꯀꯣꯏꯔꯤꯗꯨꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯒꯦ? ꯍꯌꯦꯡ ꯆꯍꯤꯒ ꯈꯔ ꯌꯥꯝꯃꯀꯥꯟꯗ ꯀꯣꯏꯕ ꯌꯥꯕꯗꯨꯕꯨ꯫ ꯅꯪꯗꯤ ꯈꯪꯉꯝꯈꯤꯔꯣꯏꯌꯦ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯃꯍꯥꯎꯁꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯤꯁꯥꯀꯣꯜꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯅꯪꯁꯨ ꯀꯣꯏꯔꯀꯥꯟꯗ ꯈꯪꯉꯛꯈꯤꯅꯤ꯫ ꯑꯗꯣ ꯑꯃ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ? ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝꯅ ꯂꯩꯌꯦ, ꯑꯗꯨꯁꯨ ꯑꯍꯜꯅꯤ꯫ ꯑꯍꯜ ꯀꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯎꯔꯁꯨ ꯃꯈꯣꯏꯅꯅꯦ ꯑꯗꯨꯝ ꯊꯦꯝꯃꯛꯇꯣꯏꯁꯤ꯫
ꯏꯊꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯑꯩꯅ ꯁꯤꯟꯕꯤꯔꯛꯀꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯂꯩꯁꯥꯔꯤꯀꯥꯟꯗ ꯀꯣꯏꯍꯧꯒꯗꯕꯅꯤ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯀꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯇꯥꯕꯗ ꯋꯥꯁꯤꯜꯂꯛꯑꯦ ꯆꯠꯂꯁꯤ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯌꯨꯝꯗ ꯏꯃꯥꯁꯨ ꯂꯩꯔꯝꯃꯣꯏ ꯑꯉꯥꯡꯁꯤꯡꯗꯣ ꯃꯊꯟꯇ ꯂꯩꯔꯝꯃꯅꯤ ꯆꯠꯂꯁꯤ ꯆꯥꯖꯤꯟꯕꯤ ꯅꯆꯥ ꯃꯌꯥꯝꯅ ꯉꯥꯏꯔꯝꯃꯅꯤ ꯑꯋꯣꯏꯕ ꯋꯥ ꯍꯥꯏꯔꯗꯤ ꯌꯥꯗꯦ ꯅꯌꯨꯝꯒꯤ ꯈꯛꯇꯅꯤ ꯅꯪꯅ ꯈꯜꯂꯤꯕ ꯈꯟꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔ ꯃꯆꯥꯅꯤ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯃꯤꯒꯤ ꯃꯤꯅꯣꯛ ꯆꯪꯗꯣꯏꯅꯤ ꯑꯗꯨ ꯈꯪꯅ ꯆꯠꯄ ꯗꯔꯀꯥꯔ ꯑꯣꯏ ꯅꯈꯣꯏꯗꯤ ꯑꯋꯥꯠꯄ ꯂꯩꯇꯕꯅꯤꯅ ꯑꯋꯥꯕꯁꯤ ꯈꯪꯉꯝꯃꯣꯏ ꯌꯥꯔꯦ ꯅꯪꯒꯤꯅꯦ ꯄ꯭ꯔꯦꯝ ꯄꯣꯛꯊꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯌꯥꯎ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯗꯕꯅꯤꯀꯣ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯂꯦ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯪꯅꯈꯤ ꯑꯦꯂꯤꯁꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯝ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯦ ꯅꯥꯎ ꯏꯁꯤꯡꯁꯤꯅ ꯀꯅꯥꯅ ꯍꯩꯗꯣꯏꯕ ꯂꯝꯁꯤꯅ ꯀꯅꯥꯅ ꯇꯩꯌꯨꯅ ꯇꯩꯔꯤꯕ ꯆꯦꯆꯧꯕꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯩꯗꯣꯛꯏꯅꯤ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯑꯒ ꯌꯨꯝꯗ ꯏꯔꯥꯡ ꯇꯧꯔꯤꯕ ꯆꯦꯌꯥꯏꯁꯨ ꯄꯨꯕꯤꯈ꯭ꯔꯕꯅꯤ ꯀꯞꯄꯒ ꯐꯃꯨꯡꯗ ꯇꯨꯝꯃꯤꯕꯅꯤ ꯆꯐꯨꯗ ꯌꯥꯎꯕ ꯆꯦꯆꯧꯕꯤꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯁꯨꯅꯦ ꯄꯤꯖꯕ ꯌꯥꯔꯣꯏꯅ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯌꯥꯔꯤꯁꯦ ꯇꯣꯛꯑ ꯀꯞꯀꯅꯨ ꯆꯦꯆꯧꯕꯤ ꯂꯩꯔꯤꯁꯤꯗꯤ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯛꯏ ꯂꯥꯝꯕꯁꯨ ꯐꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯤ ꯏꯃꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤ ꯊꯝꯃꯣ ꯅꯣꯏ ꯇꯧꯔꯤꯗꯣ ꯑꯩ ꯇꯧꯕꯤꯔꯒꯦ ꯆꯠꯂꯣ ꯅꯈꯨꯠ ꯍꯥꯝꯇꯣꯛꯎꯔꯣ ꯑꯗꯨ ꯆꯦꯆꯧꯕꯤ ꯉꯁꯥꯏ ꯃꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯑꯝꯕꯅꯤ ꯍꯣꯔꯦꯟ ꯏꯃꯥ ꯂꯥꯛꯑꯒ ꯍꯌꯦꯡ ꯁꯦꯜ ꯊꯅꯝꯗꯕ ꯌꯥꯔꯣꯏ ꯍꯥꯏꯌꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯏꯃꯥꯗ ꯍꯥꯏꯔꯒꯦ ꯅꯣꯏꯁꯨ ꯏꯔꯨ ꯂꯨꯊꯣꯛꯅꯕ ꯐꯤꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯑꯝꯃꯨ ꯑꯩ ꯊꯣꯔꯛꯑꯒꯦꯀꯣ ꯏꯔꯨ ꯂꯨꯖꯒꯦ ꯍꯥꯏꯔꯗꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯕ ꯇꯥꯕ ꯍꯣꯔꯦꯟ ꯏꯃꯥꯅ ꯂꯧꯕꯨꯛꯇꯒꯤ ꯃꯌꯥꯝ ꯄꯨꯔꯛꯇꯣꯏꯁꯤꯗꯤ ꯑꯗꯨꯒꯅꯦ ꯌꯥꯝ ꯆꯥꯔꯣ ꯆꯦꯆꯧꯕꯤꯗꯗꯤ ꯍꯧꯖꯤꯛ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ ꯍꯣꯔꯦꯟ ꯑꯆꯥꯄꯣꯠꯇꯣ ꯅꯪꯉꯣꯟꯗ ꯌꯥꯝ ꯄꯤꯖꯗꯣꯏꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯏ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯅꯪ ꯊꯣꯛꯂꯛꯑꯣ ꯌꯥꯏꯃꯅ ꯆꯦꯆꯧꯕꯤ ꯅꯪ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯏ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯃꯥꯏ ꯅꯃꯤꯠ ꯏꯄꯣꯝ ꯄꯣꯝꯃꯤꯗꯨꯕꯣ ꯄꯥꯕꯅ ꯐꯨꯔꯤꯅꯤ ꯍꯩꯃꯥ ꯀꯔꯤꯒꯤ ꯐꯨꯔꯤꯕ ꯅꯪꯁꯨ ꯅꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯉꯁꯥꯏꯗꯣ ꯁꯦꯜ ꯊꯧꯕ ꯃꯤ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯏꯁꯧ ꯇꯧꯔꯤꯕ ꯆꯥꯛꯀ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯕꯅꯤ ꯑꯩꯁꯨ ꯆꯥꯗ꯭ꯔꯤ ꯍꯜꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯦꯂꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯋꯥꯈꯜ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯄꯤ ꯏꯔꯥ ꯆꯦꯟꯅ ꯅꯪ ꯂꯩꯔꯝꯃꯣ ꯑꯩ ꯏꯟꯗꯣꯝꯆꯥ ꯈꯣꯏꯗꯒꯤ ꯆꯥꯛ ꯈꯔ ꯂꯧꯔꯨꯒꯦ ꯀꯞꯀꯅꯨꯀꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯣ ꯑꯦꯂꯤ ꯃꯗꯣꯝꯆꯥ ꯈꯣꯏꯗ ꯂꯥꯛꯏ ꯑꯕꯦꯅ ꯀꯩꯗꯧꯔꯦ ꯑꯦꯂꯤꯌꯥ ꯑꯃꯨꯛꯁꯨ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯗꯤ ꯏꯟꯗꯣꯝꯆꯥ ꯌꯥꯏꯃꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯥꯜꯂꯤ ꯄꯥꯕꯅ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯍꯥꯏ ꯆꯥꯛ ꯂꯩꯔꯗꯤ ꯈꯖꯤꯛꯇ ꯂꯧꯖꯒꯦ ꯍꯩꯃꯥ ꯆꯥꯛꯇꯨꯕꯨ ꯂꯩꯔꯝꯃꯔꯣꯏꯅꯦꯍꯦ ꯍꯧꯖꯤꯛꯇ ꯅꯌꯥꯝꯕꯅ ꯆꯔꯥ ꯋꯥꯜꯂꯝꯕꯗ ꯉꯥꯏꯔꯤꯕꯅꯤ ꯆꯐꯨꯗꯨꯗꯤ ꯂꯩꯔꯝꯃꯔꯣই ꯂꯧꯒꯦ ꯍꯥꯏꯔꯒꯅ ꯄꯨꯈꯝ ꯑꯁꯤꯗ ꯃꯥꯅ ꯆꯥꯔꯝꯕꯒꯤ ꯑꯔꯦꯝꯕꯁꯤ ꯁꯤ ꯑꯣꯏꯅ ꯄꯨꯔꯣ ꯑꯇꯩꯗꯤ ꯂꯩꯇ꯭ꯔꯦ ꯑꯦꯂꯤ ꯆꯤꯡꯅꯔꯨꯕ ꯀꯔꯤꯁꯨ ꯇꯧꯗ ꯂꯩꯔꯝꯂꯤꯕ ꯆꯥꯛ ꯈꯔ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯆꯦꯆꯧꯕꯤ ꯆꯥꯛꯄꯨ ꯂꯩꯔꯝꯕ꯭ꯔꯣ ꯂꯩꯔꯝꯃꯤ ꯁꯦ ꯏꯟꯁꯥꯡꯗꯤ ꯌꯥꯎꯗ꯭ꯔꯤ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯜꯂꯒ ꯆꯥꯔꯣ ꯆꯦꯆꯧꯕꯤꯁꯨ ꯈꯔ ꯆꯥꯁꯤꯜꯂꯛꯑꯣ ꯅꯪꯁꯨ ꯆꯥꯔꯝꯈꯤꯔꯣꯏꯌꯦ ꯑꯩꯗꯤ ꯄꯨꯛ ꯄꯤꯛ ꯊꯜꯂꯤ ꯆꯥꯅꯤꯡꯗꯦ ꯅꯪ ꯄꯨꯛ ꯊꯟꯅꯅꯕ ꯆꯥꯊꯣꯛꯑꯣ ꯑꯗꯨ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ パꯊꯣꯛꯑꯣ ꯍꯣꯏ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ ꯁꯤꯒꯤ ꯆꯥꯛꯁꯤꯗꯤ ꯌꯥꯝꯗꯦ ꯄꯨꯛ ꯊꯟꯗꯦꯕ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯉꯟꯅ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯇꯣꯝꯕꯤꯗꯨ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯦ ꯃꯥ ꯍꯜꯂꯛꯄ ꯎꯕꯗ ꯑꯉꯥꯡ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯄꯨꯔꯛꯑꯦ ꯀꯔꯤꯒꯤ ꯏꯃꯥꯅ ꯀꯥꯎꯗꯣꯏꯅꯣ ꯁꯦ ꯈꯖꯤꯛ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯧ ꯅꯆꯦꯗꯤ ꯍꯜꯂꯛꯈ꯭ꯔꯕꯣ ꯍꯜꯂꯛꯑꯦ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯀꯧꯊꯣꯔꯛꯑꯣ ꯑꯦꯂꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯏꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯊꯕꯛꯄꯨ ꯂꯣꯏꯔꯝꯃꯕꯣ ꯂꯣꯏꯔꯝꯃꯤ ꯉꯔꯥꯡꯒꯤ ꯑꯋꯥꯠꯄ ꯃꯆꯤꯠꯇꯣ ꯂꯣꯏꯁꯤꯜꯂꯨꯕꯅꯤ ꯅꯄꯥꯗꯤ ꯀꯗꯥꯏ ꯆꯠꯈꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯐꯃꯨꯡꯗ ꯇꯨꯝꯃꯤ ꯑꯗꯣ ꯏꯃꯥ ꯉꯁꯤꯒꯤ ꯆꯦꯡ ꯆꯔꯥ ꯂꯩꯇꯦ ꯁꯦꯜꯕꯨ ꯄꯤꯔꯛꯄ꯭ꯔꯣ ꯉꯁꯤꯁꯨ ꯁꯦꯜ ꯊꯧꯕ ꯃꯤ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯄꯥꯕꯗꯣ ꯏꯁꯧ ꯇꯧꯔꯝꯃꯒ ꯇꯨꯝꯈ꯭ꯔꯤꯅꯦ ꯍꯥꯏ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯉꯝꯅꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯍꯦꯛꯇ ꯌꯥꯗꯕ ꯅꯄꯥ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯕꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯃꯥ ꯏꯆꯥꯒꯤ ꯀꯣꯛꯊꯛꯇ ꯃꯥꯗꯤ ꯑꯋꯥꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯔꯨꯔꯒꯅ ꯑꯩꯁꯦ ꯐꯠꯇꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯁꯦꯜ ꯑꯗꯣ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯅꯣꯡꯃꯒꯤ ꯆꯦꯡ ꯆꯔꯥ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ
ꯑꯋꯥꯠꯄ ꯃꯌꯥꯝꯒꯤ ꯃꯦꯟꯅꯔꯤꯀꯥꯟꯗ ꯁꯦꯜ ꯍꯦꯛꯇ ꯁꯥꯒꯠꯄ ꯉꯝꯗꯕ꯫ ꯑꯩ ꯆꯠꯂꯒꯅꯦ ꯐꯖꯅ ꯍꯥꯏꯅꯔꯨꯔꯒꯦ꯫ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯆꯔꯥ ꯂꯩꯇꯦ ꯍꯥꯏꯗꯥꯏ ꯁꯦꯁꯦ, ꯁꯤꯅ ꯀꯣꯟꯅꯅꯕ ꯈꯔꯗꯣ ꯋꯥꯟꯁꯤꯜꯂꯣ꯫ ꯍꯣꯔꯦꯟꯒꯤꯁꯤꯡꯗꯤ ꯂꯩꯔꯕ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛꯇ ꯈꯥꯏꯔꯝꯃꯕꯅꯤ꯫ ꯍꯌꯦꯡ ꯍꯪꯆꯤꯠ ꯐꯥꯎꯕꯗꯤ ꯀꯣꯟꯅꯔꯅꯤ꯫ ꯑꯩꯒꯤꯁꯨ ꯐꯅꯦꯛ ꯑꯃ ꯐꯪꯗꯣꯔꯕꯅꯤ꯫ ꯑꯁꯤꯅ ꯐꯪꯉꯗꯤ ꯃꯤꯒꯤ ꯁꯦꯜꯗꯣ ꯄꯤꯊꯣꯛꯈ꯭ꯔꯁꯤ꯫ ꯆꯥꯕ ꯆꯥꯗꯕ ꯃꯤꯅ ꯊꯧꯕ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯏꯆꯥ ꯀꯔꯤꯅꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯁꯤ꯫ ꯏꯃꯥꯁꯨꯅꯦ ꯏꯁꯥ ꯁꯦꯡꯊꯣꯛꯂꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯂꯩꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯂꯩꯔꯨꯔꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯊꯣꯏꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯀꯟꯅ ꯇꯧꯔꯤ꯫ ꯁꯅꯝꯕꯅ, ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯌꯥꯅꯅꯕ ꯑꯝꯇ ꯁꯤꯜꯂꯣ꯫ ꯏꯃꯥꯟꯅꯕꯁꯤ ꯁꯣꯝꯗ ꯉꯥꯎꯆꯠꯅꯔꯒ ꯂꯩꯔꯤ꯫ ꯑꯣ, ꯑꯩꯅꯁꯨꯅꯦ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤꯗꯣ ꯀꯌꯥꯕꯨ ꯆꯪꯗꯦꯗ꯫ ꯃꯥꯗꯤ ꯄꯨꯔꯥ ꯃꯤ ꯃꯇꯥ ꯑꯃꯅꯤ꯫ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯕ, ꯊꯕꯛꯁꯨ ꯌꯥꯝꯅ ꯐꯩ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯈꯜꯂꯤ, ꯂꯥꯏꯔꯤꯛꯁꯨ ꯍꯩ꯫ ꯑꯁ, ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯈꯔ ꯊꯨꯅ ꯌꯥꯅꯅꯕ ꯁꯤꯜꯂꯛꯑꯣꯅ ꯍꯥꯏꯗꯣ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨꯅꯦ ꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯖꯥꯅꯤꯀꯣ꯫ ꯃꯣꯏ ꯑꯅꯤ ꯌꯥꯝ ꯆꯥꯟꯅꯔꯅꯤꯕ꯫ ꯍꯣꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯐꯅꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ꯫ ꯑꯗꯣ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯑꯣꯏꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯁꯤ꯫ ꯅꯣꯏ ꯑꯣꯏꯅ ꯂꯥꯛꯑꯣ, ꯑꯩꯁꯨ ꯃꯥ ꯄꯨꯊꯣꯔꯛꯑꯒ ꯊꯣꯔꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯄꯥꯎꯁꯦ ꯏꯃꯥꯟꯅꯕꯗꯨꯗ ꯑꯝꯇ ꯍꯥꯏꯈꯤꯒꯦ꯫ ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ꯫ ꯍꯣꯏ꯫ ꯑꯅꯤꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯌꯥꯔꯦꯍꯦ ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯅ꯫ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯈꯔ ꯑꯣꯏꯖꯔꯕꯁꯨ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯌꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯀꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯉꯥꯡ ꯀꯣꯏꯕꯅ ꯐꯔꯦ, ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯁꯨ ꯌꯥꯕ꯫ ꯑꯗꯣ ꯅꯨꯄꯤꯗꯨꯅꯕꯨ ꯌꯥꯔꯦ ꯍꯥꯏꯕ? ꯑꯗꯨꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯌꯥꯅꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯑꯅꯤ꯫ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯂꯥꯛꯑꯣꯏ, ꯃꯈꯣꯏꯁꯨ ꯊꯣꯔꯛꯀꯦ꯫ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ, ꯌꯥꯔꯦꯗꯅ? ꯍꯣꯏ ꯍꯣꯏ꯫ ꯑꯗꯣ ꯍꯌꯦꯡ ꯑꯉꯥꯡꯗꯨꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯏꯆꯣꯞ ꯆꯣꯞꯅꯅꯤꯀꯣ꯫ ꯑꯁ, ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯥꯈꯠꯈꯤꯕꯁꯤꯅ, ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ꯫ ꯅꯨꯄꯤꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯅ ꯀꯣꯏꯔꯗꯤ ꯂꯣꯏꯔꯦ, ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦꯀꯣ꯫ ꯍꯣꯏ ꯌꯥꯔꯦꯁꯦ, ꯅꯪꯁꯨ ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯈꯔꯁꯨ ꯂꯩꯒꯗꯕꯅꯤ, ꯑꯗꯨ ꯂꯩꯔꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯒꯦ꯫ ꯅꯪꯁꯨ ꯂꯩꯍꯧꯔꯣ꯫ ꯊꯤꯟꯗꯣꯛꯇ꯭ꯔꯁꯨ ꯌꯥꯗ꯭ꯔꯣ? ꯌꯥꯖꯔꯦ ꯌꯥꯖꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯙꯤꯔꯦꯟ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ꯫ ꯍꯣꯏ, ꯅꯋꯥ ꯂꯧꯗꯦ꯫ ꯑꯩꯅ ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯅ ꯉꯥꯎꯕꯁꯦ ꯅꯣꯏꯒꯤ ꯅꯔꯜꯅ ꯉꯥꯎꯕ꯭ꯔꯣ? ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯂꯥꯎꯅꯤ ꯊꯣꯔꯛꯎꯅꯤ꯫ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯒ ꯂꯝꯕꯥ ꯇꯧꯅꯁꯤꯅꯦ꯫ ꯌꯨ ꯈꯔ ꯊꯛꯆꯔꯕꯁꯨ ꯄꯥꯡꯒꯜꯒꯗꯤ ꯅꯣꯏꯅ ꯍꯦꯟꯕ ꯉꯝꯃꯣꯏꯅꯤ꯫ ꯍꯣꯏ, ꯅꯣꯏ ꯈꯪꯖꯤꯜꯂꯣ꯫ ꯇꯣꯝꯕꯤ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯩ ꯙꯤꯔꯦꯟꯅ ꯁꯥꯎꯅ꯫ ꯍꯣꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯉꯥꯎꯕꯗꯧꯅ ꯈꯨꯠ ꯁꯝꯃꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯣꯏꯗꯨꯗꯤ? ꯅꯪ ꯑꯩꯁꯦ ꯎꯁꯤꯠꯇꯕ꯭ꯔꯣ? ꯃꯣꯏ ꯄꯥꯕꯨꯡ, ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯉꯥꯟꯕꯗ ꯉꯥꯏꯔꯤ꯫ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯤ ꯇꯨꯝꯕ ꯍꯧꯒꯠꯅꯔꯝꯈꯤꯔꯣꯏ꯫ ꯑꯗꯨ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ? ꯑꯩꯅ ꯂꯥꯎꯅꯤꯡꯉꯦ ꯂꯥꯎꯅꯤ, ꯂꯥꯎꯅꯤꯡꯗ꯭ꯔꯦ ꯇꯣꯛ꯫ ꯅꯪꯅ ꯃꯤꯒꯤ ꯈꯟꯕꯤꯕꯒ ꯁꯥꯔꯤ꯫ ꯑꯣꯛꯇꯕꯤꯅꯤ꯫ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯣꯡ ꯉꯥꯜꯂꯛꯑꯕꯅꯤꯅ ꯊꯕꯛ ꯁꯨꯐꯝꯗ ꯅꯋꯥ ꯃꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯅꯔꯨꯔꯣ ꯆꯠꯂꯣ꯫ ꯃꯤꯒꯤ ꯃꯤꯆꯪꯒ ꯆꯪꯒꯗꯅ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯃꯣꯏ ꯄꯥꯕꯨꯡ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯑꯩ ꯂꯥꯜꯂꯦꯕ꯫ ꯁꯦ, ꯏꯃꯨꯡꯗ ꯆꯪꯉꯁꯤ, ꯑꯗꯨꯒ ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ꯫ ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯪꯒꯗ꯭ꯔꯣ? ꯑꯣꯛꯇꯕꯤ꯫ ꯑꯣꯛꯇꯕꯤ ꯅꯨꯄꯤꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯆꯠꯂꯣ, ꯅꯄꯥꯝꯗ ꯆꯠꯂꯣ꯫ ꯅꯣꯏ ꯅꯃꯥꯗꯣ ꯀꯧꯔꯨꯆꯣ, ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯉꯥꯡꯅꯒꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯅꯪꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯣꯛꯇꯕꯤ ꯑꯣꯛꯇꯕꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯕ꯭ꯔꯣ? ꯑꯩꯁꯨ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤ, ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤ꯫ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯦꯡꯗꯅ ꯂꯩꯅꯤꯡꯉꯦ꯫ ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯋꯥꯠꯄꯁꯤꯡꯗꯣ ꯄꯨꯁꯤꯟꯕꯤꯔꯛꯑꯣꯗꯅ, ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯊꯕꯛ ꯆꯠꯂꯦ ꯉꯥꯡꯉꯤ, ꯆꯠꯇ꯭ꯔꯦ ꯉꯥꯡꯉꯤ꯫ ꯑꯩꯕꯨ ꯀꯔꯝ ꯈꯥꯡꯉꯣ ꯍꯥꯏꯕꯅꯣ? ꯅꯪ ꯌꯥꯝ ꯋꯥꯔꯒ ꯆꯠꯈ꯭ꯔꯣꯗꯅ, ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯤꯔꯅꯨ꯫ ꯑꯣꯛꯇꯕꯤꯒꯤ ꯂꯩꯐꯝꯗ ꯆꯠꯂꯣ꯫ ꯑꯩꯅ ꯊꯤꯡꯒꯗꯕ ꯂꯩꯇꯦ꯫ ꯅꯆꯥꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯄꯨꯖꯈꯣ, ꯑꯃꯠꯇ ꯊꯝꯍꯧꯒꯅꯨ꯫ ꯅꯪꯒꯤ ꯅꯔꯝ ꯆꯠꯍꯧꯗꯅ ꯑꯐꯕ ꯑꯝꯇ ꯌꯥꯎꯗꯦ꯫ ꯑꯩꯉꯣꯟꯗ ꯉꯥꯡꯕꯅꯤ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯗꯤ ꯍꯥꯏꯒꯅꯨ꯫ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯄꯤꯁꯛ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯈꯪꯗꯣꯏꯅꯣ? ꯅꯪ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯍꯥ? ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯃꯗꯅ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯁꯝꯗꯨ ꯂꯥꯛꯇꯅ ꯆꯤꯡꯉꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯏꯟꯊꯨꯗꯨꯅ ꯐꯨꯕꯤꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯥꯈꯠꯇꯅ ꯀꯞꯄꯤ꯫ ꯑꯦꯂꯤꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯥꯕꯨ ꯈꯥꯝꯖꯩ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯙꯤꯔꯦꯟ ꯃꯍꯥꯛꯁꯨ ꯃꯤꯐꯨ ꯆꯥꯐꯨꯗꯤ ꯊꯤꯈ꯭ꯔꯕ꯫ ꯃꯈꯨꯠ ꯍꯟꯕ ꯉꯝꯗ꯭ꯔꯦ ꯈꯪꯂꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯥꯎꯁꯤꯟꯕꯤ꯫ ꯃꯈꯨꯠꯇꯤ ꯍꯟꯕ ꯉꯝꯖꯗ ꯇꯣꯝꯕꯤ ꯀꯞꯇꯨꯅ ꯑꯅꯥꯕ ꯑꯗꯨꯕꯨ ꯈꯥꯡꯉꯤ꯫ ꯑꯃꯨꯗꯣꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯏ꯫ ꯍꯥꯏ ꯙꯤꯔꯦꯟ, ꯌꯥꯔꯦꯅꯦ ꯇꯣꯛꯑꯣ, ꯅꯨꯄꯤꯁꯤ ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ, ꯅꯈꯨꯠꯁꯨ ꯊꯥꯗꯣꯛꯅꯦꯍꯦ, ꯈꯔ ꯐꯨꯔꯗꯤ ꯌꯥꯔꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯅꯈꯣꯏ ꯑꯅꯤꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯔꯒꯗꯅꯤ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ? ꯅꯨꯄꯤ ꯅꯪꯁꯨꯅꯦ, ꯅꯨꯄꯥꯁꯤꯅ ꯁꯥꯎꯔꯤ ꯈꯪꯂꯗꯤ ꯅꯆꯤꯟꯗꯣ ꯈꯨꯝꯃꯨꯔꯅꯨꯗꯅ, ꯑꯗꯨꯝ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯅ ꯂꯩ꯫ ꯀꯀꯥ, ꯑꯩꯉꯣꯟꯗ ꯈꯛꯇ ꯉꯥꯡꯕꯤꯒꯅꯨ, ꯅꯆꯥ ꯅꯨꯄꯥ ꯑꯁꯤꯁꯨ ꯈꯔ ꯉꯥꯡꯉꯝꯃꯨ꯫ ꯅꯣꯡ ꯐꯨꯡ ꯉꯝꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗ ꯊꯛꯂꯒ ꯂꯩ, ꯍꯜꯂꯛꯂꯒꯅ ꯌꯨꯝꯁꯤꯗ ꯏꯔꯥꯡ ꯇꯧꯒꯗꯧꯔꯤꯕ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯁꯥꯔꯩ ꯏꯟꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯆꯩꯔꯕꯁꯨ ꯉꯥꯡꯂꯕꯁꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯕ ꯋꯥꯍꯩꯅ ꯑꯃꯠꯇ ꯉꯥꯡꯗꯦ, ꯐꯤ ꯁꯦꯠꯇꯕ ꯋꯥ ꯉꯥꯛꯇ ꯃꯥꯅ ꯉꯥꯡꯗꯣꯏꯁꯦ꯫ ꯀꯀꯥ ꯍꯣꯏꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯕ, ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯁꯥꯎꯅꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯅꯣꯏꯅ ꯈꯔ ꯐꯥꯊꯒꯗꯕꯅꯤ, ꯑꯗꯨ ꯅꯠꯇꯅ ꯅꯆꯤꯟ ꯌꯥꯎꯔꯗꯤ ꯐꯨꯕꯤꯕ ꯇꯥꯕꯅꯤꯅꯦꯍꯦ꯫ ꯌꯥꯔꯦ, ꯀꯀꯥ ꯍꯣꯏꯁꯨ ꯈꯪꯉꯤ ꯅꯆꯥ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯗꯣ꯫ ꯊꯕꯛꯁꯨ ꯇꯧꯕ, ꯃꯤꯋꯥꯁꯨ ꯇꯥꯕ, ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ? ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯣ? ꯆꯠꯈꯤꯅꯤꯌꯦ, ꯅꯣꯏꯒꯤ ꯅꯌꯨꯝꯁꯤꯗ ꯁꯨꯛꯂꯩ ꯂꯩꯕꯤꯔꯣꯏ, ꯀꯧꯕꯁꯨ ꯂꯥꯛꯀꯅꯨ꯫ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯊꯤꯡꯒꯦ? ꯑꯩꯅ ꯅꯍꯥꯟꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯦꯗꯅ, ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯥꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯏꯕꯦꯟꯅꯨꯅ, ꯍꯥꯏ ꯇꯣꯝꯕꯤ, ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨ, ꯑꯄꯤꯛ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅꯕ ꯊꯕꯛ ꯇꯧꯒꯅꯨ꯫ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯎꯅꯔꯤꯅꯤ ꯍꯥꯏꯗꯅ ꯂꯩꯈ꯭ꯔꯅꯤ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯅꯤ? ꯃꯥꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ, ꯃꯥꯅ ꯉꯝꯅꯅꯕ ꯃꯥꯏꯅ ꯍꯣꯠꯅꯖꯅꯤ, ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯉꯦꯗꯅ, ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯃꯄꯤ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯇꯨꯡꯗ ꯀꯞ ꯀꯞꯇꯨꯅ ꯏꯟꯅꯩ꯫ ꯑꯦꯂꯤꯅꯥꯅ, ꯏꯃꯥ ꯌꯥꯔꯦꯕ, ꯑꯁꯨꯝꯅ ꯇꯧꯒꯅꯨ, ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯎꯈ꯭ꯔꯗꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯁꯦ ꯏꯃꯥ ꯂꯩꯇ꯭ꯔꯗꯤ ꯌꯥꯝ ꯀꯞꯀꯅꯤ꯫ ꯏꯃꯥꯒꯤ ꯑꯦꯂꯤ, ꯁꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯉꯁꯤ ꯏꯃꯥꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯠꯇꯦ, ꯅꯄꯥꯁꯤ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯁꯦ ꯅꯪꯅ ꯐꯖꯅ ꯁꯦꯟꯅ, ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯃꯈꯩ ꯅꯄꯥꯗ ꯍꯥꯏ, ꯃꯗꯨꯗ ꯃꯥ ꯈꯪꯒꯗꯕꯅꯤ꯫ ꯑꯇꯣꯝꯕꯤꯅ, ꯃꯃꯥ, ꯑꯩꯗꯤ ꯂꯩꯍꯧꯕ ꯉꯝꯃꯣꯏ, ꯑꯩꯗꯤ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ, ꯄꯥꯕꯒ ꯂꯩꯍꯧꯕ ꯀꯤꯖꯩ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ, ꯃꯥ ꯃꯊꯟꯇ ꯊꯅꯝꯃꯣ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ, ꯃꯃꯥꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯊꯕꯛ ꯊꯨꯅ ꯂꯥꯛꯀꯅꯤ, ꯅꯪ ꯅꯤꯡꯉꯥꯏ ꯇꯧꯗꯕꯤꯗ ꯐꯖꯅ ꯂꯩꯔꯝꯃꯨ꯫ ꯃꯃꯥꯅ ꯍꯜꯂꯛꯄꯗꯅꯦ ꯍꯥꯎꯕꯤ ꯃꯌꯥꯝ ꯂꯩꯔꯛꯇꯣꯏꯅꯤ, ꯆꯦꯆꯧꯕꯤꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ꯫ ꯇꯜꯂꯤ ꯀꯩꯁꯨ, ꯅꯪꯗꯤ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯑꯣꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯊꯤꯖꯤꯟꯅꯔꯤ ꯀꯩꯒꯤꯅꯣ? ꯑꯇꯣꯝꯕꯤ, ꯅꯪ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ, ꯅꯪ ꯃꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯁꯤꯒꯤ ꯁꯤꯜꯁꯤꯅꯅꯦ ꯍꯥꯎꯕꯤ ꯂꯩꯔꯒ ꯆꯥꯃꯤꯟꯅꯧ, ꯃꯃꯥ ꯊꯨꯅ ꯍꯜꯂꯛꯀꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯅꯪꯅ ꯍꯌꯦꯡ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯍꯥꯎꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯀꯗ꯭ꯔꯥ? ꯂꯩꯔꯛꯇꯣꯏꯅꯤ, ꯃꯃꯥ ꯆꯠꯂꯒꯦꯀꯣ꯫ ꯑꯦꯂꯤ, ꯉꯥꯎꯁꯤꯟꯅꯒꯅꯨ, ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ꯫ ꯆꯠꯈ꯭ꯔꯦ ꯈꯥꯝꯕ ꯌꯥꯗ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯗꯨꯅ, ꯂꯩꯍꯧꯋꯤ ꯌꯦꯡꯗꯨꯅ ꯃꯄꯤ ꯏꯔꯥ ꯊꯥꯡꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯗꯨꯅ꯫ ꯙꯤꯔꯦꯟꯅ, ꯍꯥꯏ ꯅꯣꯏ ꯑꯗꯨꯗ ꯀꯩꯗꯧꯔꯤ? ꯆꯪꯈ꯭ꯔꯣ ꯏꯃꯨꯡꯗ, ꯆꯠꯀꯦꯁꯨ ꯆꯠꯆꯈꯤꯁꯅꯨ, ꯑꯣꯛꯇꯕꯤ ꯑꯁꯤ꯫ ꯃꯍꯩ ꯇꯝꯐꯝ ꯁꯪꯗꯅꯤ꯫ ꯑꯦꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯃꯤ꯫ ꯏꯊꯣꯏꯅ, ꯀꯩꯗꯧꯔꯒꯦ ꯑꯦꯂꯤ, ꯑꯗꯨꯝ ꯎꯡꯉꯒ ꯂꯩꯔꯤꯗꯨꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯀꯩꯁꯨ ꯇꯧꯗꯦ, ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤ꯫ ꯅꯪꯗꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ? ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯌꯨꯗꯅ꯫ ꯏꯊꯣꯏ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯉꯁꯥꯏ ꯄꯥꯕꯒ ꯈꯠꯅꯔꯒ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯑꯩꯒ ꯈꯛꯇꯪꯅꯤ ꯂꯩꯔꯤꯕ, ꯄꯥꯕꯁꯨ ꯋꯥꯈꯜ ꯇꯥꯗꯦ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯊꯛꯇ ꯂꯣꯏꯅ ꯇꯥꯔꯤ, ꯑꯩ ꯌꯥꯝꯅ ꯋꯥꯏ, ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯇꯣꯛꯑꯁꯤꯔ ꯈꯪꯗꯦ꯫ ꯍꯥꯏꯒꯨꯝꯃꯗꯅ ꯅꯣꯏ ꯄꯥꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯦ, ꯏꯃꯥꯗꯨꯅ ꯋꯥꯅ ꯊꯕꯛ ꯆꯠꯂꯨꯔꯤꯕꯅꯤ, ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯣ ꯄꯨꯔꯤꯕꯅꯤ, ꯃꯥꯅ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯀꯞꯇ꯭ꯔꯣ ꯏꯃꯥ ꯆꯠꯈꯤꯕꯗ? ꯌꯥꯝꯅ ꯀꯞꯄꯦ, ꯊꯦꯝꯃꯒ ꯊꯅꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯗꯤ ꯏꯃꯨꯡꯗꯗꯤ ꯑꯍꯣꯕꯒꯤ ꯑꯍꯣꯕ ꯉꯥꯛꯇ ꯉꯥꯏꯔꯅꯤ, ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯔꯣꯏ꯫ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇ,
ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯣ ꯅꯪ ꯆꯥꯛꯇꯤ ꯆꯥꯔꯛꯑꯕꯣ ꯑꯩ ꯆꯥꯛꯀ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯆꯥꯔꯛꯇꯦ ꯌꯨꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯑꯩ ꯃꯁꯤꯗ ꯈꯟꯕꯗ ꯀꯣꯛ ꯉꯥꯎꯔꯤ ꯑꯣ ꯈꯥꯡꯕꯗ ꯀꯜꯂꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯒ꯭ꯌꯥꯟ ꯃꯥꯏ ꯇꯥꯖꯔꯛꯆꯅꯤ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯔꯣꯀꯣ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯣꯏ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏ ꯉꯥꯏꯍꯥꯛ ꯊꯣꯛꯎꯔꯁꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯦ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯦ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅꯕ ꯃꯄꯥꯟꯗ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯀꯦꯅꯨꯅ ꯁꯤꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯦ ꯉꯔꯥꯡ ꯏꯃꯥꯒꯤ ꯃꯄꯥꯝꯗꯒꯤ ꯃꯤ ꯂꯥꯛꯑꯦ ꯑꯗꯨꯗ ꯄꯨꯔꯛꯄꯅꯤ ꯅꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯗ ꯄꯤꯖꯧ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯂꯩꯔꯒ ꯑꯣꯏꯅ ꯁꯤꯗꯒꯤ ꯆꯥꯔꯁꯤ ꯅꯣꯏ ꯑꯅꯤꯁꯨ ꯑꯩꯒꯤꯗꯃꯛꯇ ꯄꯪꯋꯥ ꯋꯥꯕꯤꯔꯦ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯂꯦꯝꯕꯅ ꯀꯔꯤꯅꯣꯅꯦꯍꯦ ꯀꯥꯎꯅꯤ ꯀꯥꯎꯔꯣꯏ ꯍꯥꯏꯅꯔꯤꯗꯨꯕꯣ ꯑꯣꯖꯥ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯌꯦꯡꯁꯦ ꯁꯤꯡꯖꯨ ꯆꯥꯅꯁꯦꯅ ꯍꯥꯏꯅꯕ ꯑꯗꯣ ꯀꯥꯎꯅꯤꯅ ꯍꯥꯏꯕꯅꯤꯗ ꯑꯦꯂꯤꯌꯥ ꯀꯩꯗꯧꯔꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯨꯕꯨ ꯏꯄꯣꯝ ꯄꯣꯝꯃꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯣꯖꯥ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯅꯤ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯀꯩ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯌꯥꯔꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯀꯦꯅꯨꯅ ꯏꯊꯣꯏꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯏꯊꯣꯏ ꯌꯦꯡꯉꯨꯅꯦ ꯑꯣꯖꯥ ꯂꯦꯝꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯗꯤ ꯀꯩꯝꯇ ꯍꯟꯅ ꯌꯦꯡꯉꯣꯏ ꯑꯦꯂꯤꯅꯥꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯗꯤ ꯄꯥꯈꯠꯄꯤꯒ ꯇꯧꯏ ꯑꯩꯅ ꯆꯤꯡꯅꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯃꯥꯒꯤꯁꯦ ꯑꯦꯂꯤꯁꯦ ꯄꯥꯝꯕ ꯃꯥꯜꯂꯦ ꯑꯦꯂꯤꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯌꯥꯕꯅꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯃꯥꯒꯤ ꯃꯇꯧꯁꯤꯒ ꯍꯥꯏꯔꯗꯤ ꯄꯥꯝꯕ ꯃꯥꯜꯂꯦ ꯑꯗꯨꯗ ꯃꯥꯅ ꯑꯣꯖꯥꯅꯤ ꯑꯩꯈꯣꯏꯅ ꯃꯍꯩꯔꯣꯏꯅꯤ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯩ ꯂꯦꯝꯕꯅ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯏꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯍꯜꯂꯨꯒꯦ ꯆꯥꯁꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯕꯕꯨꯗꯤ ꯌꯥꯕ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯌꯥꯎꯔꯛꯇꯦ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯂꯩꯕꯤꯒꯦ ꯆꯥꯃꯤꯟꯅꯁꯤꯇꯪ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒ ꯆꯥꯃꯤꯟꯅꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯩꯈꯣꯏꯒ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯦꯝꯕ ꯈꯖꯤꯛ ꯏꯀꯥꯏꯅ ꯑꯩꯗꯤ ꯁꯨꯝ ꯅꯣꯏ ꯄꯤꯖꯅꯤꯡꯗꯅ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯃꯁꯦꯜꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯔꯤꯗꯨꯗꯤ ꯑꯣ ꯑꯗꯨꯅ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯣ ꯑꯣꯖꯥ ꯑꯦꯂꯤꯁꯦ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯁꯨꯇꯤ ꯊꯥꯕꯤꯔꯣ ꯁꯤꯡꯖꯨꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯆꯥꯔꯁꯤ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯃꯇ ꯉꯥꯡꯗ꯭ꯔꯤꯁꯦ ꯃꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯅꯕꯤꯔꯒꯦ ꯅꯈꯣꯏꯅ ꯅꯌꯨꯝ ꯌꯧꯅꯅꯕ ꯈꯔ ꯊꯤꯟꯕꯤꯔꯝꯃꯨ ꯁꯤꯒꯤ ꯁꯦꯜꯁꯤꯅꯅꯦ ꯂꯝꯕꯤ ꯆꯠꯄꯗ ꯀꯩꯅꯣꯝꯃ ꯆꯥꯎ ꯌꯥꯔꯅꯤ ꯑꯣꯖꯥ ꯀꯩꯒꯤ ꯁꯦꯜꯅꯣ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ ꯂꯧꯁꯤꯜꯂꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯦꯟꯕ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤꯅ ꯕꯨꯡꯉꯣ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ ꯊꯤꯔꯒ ꯆꯥꯅꯅꯕ ꯇꯧꯔꯁꯤꯔꯥ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯏꯃꯥ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯜꯂꯕꯅꯤ ꯅꯄꯥꯁꯨ ꯍꯜꯂꯛꯑꯅꯤ ꯄꯨꯟꯅ ꯆꯥꯔꯁꯤ ꯍꯥꯏꯕ꯭ꯔో ꯍꯣꯏ ꯌꯥꯏꯌꯦ ꯈꯔꯁꯨ ꯉꯜꯂꯤꯕ ꯃꯥꯜꯂꯤ ꯑꯗꯣ ꯑꯩꯅ ꯄꯥꯕꯨꯡꯗ ꯍꯥꯏꯌꯣ ꯍꯥꯏꯕꯗꯨꯕꯨ ꯍꯥꯏꯔꯕꯅꯤ ꯌꯥꯅꯅꯕ ꯇꯧꯅꯤ ꯍꯥꯏ ꯅꯆꯦꯅꯁꯨꯅꯦ ꯃꯔꯣꯜ ꯑꯃ ꯃꯥꯒꯤꯁꯨ ꯀꯔꯤꯝꯇ ꯇꯧꯕꯤꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯈ꯭ꯔꯤꯕꯁꯤꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯃꯍꯩ ꯐꯪꯂꯦ ꯌꯧꯅ ꯇꯝꯍꯟꯕꯤꯔꯣ ꯑꯗꯨꯒ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇꯤ ꯋꯥꯔꯕꯅꯤꯅ ꯃꯥꯒꯤ ꯀꯔꯤꯝꯇ ꯇꯧꯕꯤꯗ꯭ꯔꯦ ꯁꯤꯅꯤꯅꯦ ꯑꯩꯒꯤ ꯏꯃꯥꯡꯗ ꯍꯥꯏꯍꯜꯂꯛꯀꯅꯨ ꯁꯥꯎꯔꯛꯀꯅꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯁꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯏꯕ ꯇꯧꯗꯦ ꯍꯥꯏꯒꯦꯔꯣ ꯅꯆꯥꯅꯨꯄꯤꯅꯦꯅ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯇꯧꯔꯤ ꯅꯣꯏꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯧꯖꯤꯛꯅ ꯁꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯃꯌꯨꯝꯗꯣ ꯄꯥꯟꯗ꯭ꯔꯤꯀꯥꯟꯗ ꯃꯁꯥꯒꯤ ꯆꯥꯟꯅꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯔꯁꯨ ꯍꯩꯍꯧꯔꯕꯗꯤ ꯆꯥꯟꯅꯒꯗꯕ ꯑꯗꯨꯁꯨ ꯅꯪꯅ ꯇꯝꯕꯤꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤ ꯇꯝꯒꯗꯕ ꯃꯇꯝ ꯑꯗꯨꯗꯅ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯤꯅꯤ ꯑꯗꯨ ꯇꯧꯔꯤꯅꯤ ꯍꯥꯏꯗꯅ ꯂꯩꯊꯣꯛꯏ ꯑꯩꯅ ꯉꯥꯛꯇꯅꯤ ꯇꯧꯔꯤꯕ ꯃꯍꯩ ꯐꯅ ꯍꯩꯔꯁꯨ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯇꯥꯔꯒ ꯑꯗꯨꯝ ꯂꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯦꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯁꯤꯕꯣ ꯅꯆꯦꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯃꯤꯅꯒ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯕꯤꯔꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯃꯆꯦ ꯄꯟꯕ ꯌꯥꯗ꯭ꯔꯤꯁꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕꯗꯣ ꯇꯧꯒꯅꯨ ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯉꯥꯡꯒꯦꯁꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒ ꯉꯥꯡꯉꯨꯆꯣ ꯅꯆꯥꯅꯨꯄꯤꯗꯣ ꯌꯥꯝ ꯀꯟꯈꯠꯂꯛꯀꯅꯨ ꯅꯊꯛ ꯀꯥꯖꯔꯛꯆꯅꯤ ꯅꯣꯏꯒꯤ ꯌꯥꯕ ꯌꯥꯗꯕ ꯈꯪꯗꯦ ꯑꯩꯒꯤꯗꯤꯅꯦ ꯌꯥꯅꯅꯕ ꯇꯧꯗꯕ ꯌꯥꯔꯣꯏ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯉꯒ ꯉꯥꯡꯍꯟꯒꯅꯨ
ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤ ꯈꯣꯏꯗꯧꯒꯁꯤ ꯁꯥꯎꯒꯠꯂꯤꯗ ꯃꯄꯥ ꯃꯃꯥꯒꯤ ꯑꯋꯥꯕꯁꯤ ꯀꯔꯤꯝꯇ ꯈꯪꯗꯦꯕ ꯃꯤꯅꯨꯡꯁꯤꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯍꯣꯠꯅꯕꯗꯅꯤ ꯉꯁꯤ ꯏꯔꯨ ꯏꯌꯥꯡ ꯇꯦꯛꯅ ꯂꯩꯔꯤꯁꯤ ꯅꯣꯏ ꯃꯗꯨ ꯈꯪꯗꯦꯅꯦ ꯍꯥ ꯑꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅ ꯅꯆꯥꯅꯨꯄꯤꯗꯨ ꯑꯗꯨꯗꯁꯨ ꯍꯥꯏ ꯃꯥꯅ ꯉꯥꯡꯂꯛꯂꯕꯗꯤ ꯀꯩꯝꯇ ꯈꯨꯝꯕ ꯉꯝꯂꯣꯏꯅꯦ ꯑꯩꯉꯣꯟꯗ ꯈꯛꯇꯅꯤ ꯑꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯍꯣꯠꯅꯗꯕ꯭ꯔꯣ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ 4-5ꯁꯦ ꯑꯩꯅꯗ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯤꯗꯨꯅ ꯅꯣꯡꯃꯇ ꯀꯔꯤ ꯇꯧꯕꯤꯔꯛꯀꯦ ꯇꯧꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯗ ꯇꯧꯕꯤꯔꯤꯕꯗꯨꯗꯤ ꯃꯁꯦ ꯍꯧꯖꯤꯛꯇꯤꯅꯦ ꯋꯥꯔꯕꯅꯤꯅ ꯃꯥꯁꯨ ꯉꯝꯗ꯭ꯔꯦꯗꯅ ꯍꯌꯦꯡ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯂꯕꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ ꯌꯥꯔꯦ ꯏꯃꯥ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯄꯣꯠꯇꯦ ꯅꯆꯤꯟꯅꯤꯅ ꯑꯗꯨ ꯌꯥꯝ ꯀꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯔꯨꯗꯅ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯕ ꯑꯣ ꯅꯈꯣꯏ ꯅꯄꯥꯒꯤ ꯂꯥꯏꯅ ꯁꯥꯔꯛꯑꯦ ꯁꯤ ꯍꯥꯏꯔꯗꯤ ꯐꯔꯤꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯊꯤꯔꯝꯃꯒꯦ ꯁꯣꯝꯗꯁꯨ ꯑꯦꯂꯤ ꯆꯥꯛ ꯊꯣꯡꯉꯤ ꯄꯤꯛꯈ꯭ꯔꯕ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯩꯉꯥꯜꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯌꯥꯏꯃꯅ ꯆꯦꯆꯧꯕꯤ ꯆꯥꯛꯇꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯏꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯃꯥꯗꯣ ꯊꯕꯛ ꯆꯠꯂꯤꯅꯤ ꯃꯥꯏ ꯍꯟꯖꯔꯛꯆꯅꯤꯗ ꯅꯈꯣꯏꯕꯨ ꯃꯃꯥ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯦ ꯍꯣꯔꯦꯟ ꯄꯥꯕ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯐꯨꯔꯗꯤ ꯀꯅꯥꯅ ꯈꯥꯝꯕꯤꯅꯤ ꯆꯦꯆꯧꯕꯤ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯑꯩꯅ ꯄꯥꯕꯗꯅꯦ ꯐꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯏꯕ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯆꯦꯆꯧꯕꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯑꯗꯨꯒ ꯆꯥꯅꯅꯕ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯙꯤꯔꯦꯟꯗꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯍꯥꯏ ꯑꯦꯂꯤ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯉꯁꯤꯗꯤꯅꯦ ꯍꯤꯗꯥꯛ ꯊꯛꯅꯤꯡꯉꯥꯏ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯁꯣꯠꯀꯦ ꯍꯥꯏꯔꯨꯕꯅꯤ ꯌꯥꯔꯛꯇꯦ ꯕꯥꯕꯥ ꯑꯩꯉꯣꯟꯗꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇꯤꯌꯦ ꯈꯔ ꯊꯛꯑꯗꯤ ꯌꯥꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯛꯑꯣ ꯑꯦ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯂꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯁꯨ ꯅꯃꯥꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯊꯨꯅ ꯄꯤꯔꯛꯑꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯗ꯭ꯔꯕꯗꯤꯅꯦ ꯅꯣꯏꯁꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯅ ꯂꯩꯇꯦ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯕꯥꯕꯥ ꯅꯪꯁꯦ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣꯕ ꯅꯪ ꯄꯤꯕ ꯉꯝꯃꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯂꯤꯗꯨ ꯃꯄꯥꯟꯗ ꯂꯥꯛꯇꯅ ꯏꯟꯊꯣꯛꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯗꯨ ꯀꯞꯄꯤ ꯙꯤꯔꯦꯟꯅ ꯍꯩ ꯀꯞꯀꯅꯨ ꯅꯣꯏꯁꯨ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ ꯑꯉꯥꯡꯁꯤꯡꯗꯨ ꯀꯤꯕꯅ ꯀꯞꯂꯝꯕꯗꯨ ꯆꯞ ꯆꯞ ꯂꯦꯞꯅꯈꯤ ꯑꯦꯂꯤꯅꯥꯅ ꯃꯄꯥꯟꯗꯒꯤ ꯕꯥꯕꯥ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯣ ꯅꯪꯅ ꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯉꯥꯡꯁꯤꯡꯗꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤ ꯆꯥꯛ ꯈꯤꯇ ꯄꯤꯖꯕꯤꯒꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯄꯥꯕꯗ ꯆꯤꯟ ꯈꯨꯝꯃꯔꯣꯏꯕ ꯑꯩ ꯂꯥꯜꯂꯤꯕꯁꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯣ ꯇꯥꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯈꯣꯜꯂꯥꯎ ꯇꯥꯅꯤꯡꯈꯤꯗꯕꯅꯔ ꯇꯥꯔꯔꯣꯏ ꯈꯟꯕꯅꯔ ꯊꯦꯝꯕꯤꯅꯕ ꯂꯩꯈꯤꯒꯗ꯭ꯔꯥ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯀꯞ ꯀꯞꯇꯨꯅ ꯃꯥꯡꯒꯣꯜ ꯃꯆꯦꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯃꯤ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯑꯁꯨꯝꯅ ꯄꯨꯡ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯣꯏꯁꯤꯜꯂꯛꯂꯤ ꯂꯣꯟꯁꯤꯟꯈꯤꯕ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯑꯦꯂꯤ ꯎꯏꯊꯔꯝꯕꯅꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯎꯔꯦ ꯄꯤꯛꯂꯤꯕ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯆꯥꯛ ꯄꯨꯈꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯣꯔꯛꯂꯤꯕ ꯑꯗꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯂꯦ ꯅꯈꯣꯏ ꯀꯩꯗꯧꯕ ꯊꯣꯔꯛꯏꯅꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯄꯥꯕꯗꯣ ꯇꯨꯝꯈ꯭ꯔꯦ ꯃꯥ ꯇꯨꯝꯈ꯭ꯔꯤꯀꯥꯟꯁꯤꯗ ꯆꯥꯍꯧꯔꯁꯤ ꯑꯩꯈꯣꯏ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯆꯦꯆꯧꯕꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯄꯤꯛꯂꯤꯕ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯦꯂꯤꯅ ꯀꯞꯇꯨꯅ ꯀꯔꯤꯒꯤ ꯆꯥꯛ ꯂꯥꯝꯕꯒ ꯑꯁꯨꯛ ꯊꯦꯡꯅꯁꯤꯐꯥꯎ ꯑꯩ ꯉꯥꯏꯔꯤꯅꯤ ꯆꯥꯊꯣꯛꯎ ꯌꯥꯗ꯭ꯔꯣ ꯆꯦꯆꯧꯕꯤꯗꯤ ꯆꯥꯛ ꯂꯥꯝꯗꯦ ꯑꯩꯈꯣꯏꯁꯨ ꯆꯦꯆꯧꯕꯤ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯔꯔꯣꯏ ꯆꯦꯆꯧꯕꯤꯅ ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯅꯨꯡꯗ ꯂꯩꯗꯣꯏꯅꯣ ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯗꯨꯒ ꯄꯨꯟꯅ ꯇꯨꯝꯃꯨꯔꯁꯤ ꯆꯦꯆꯧꯕꯤ ꯅꯪꯅ ꯁꯨꯝꯕꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯂꯩꯔꯝꯃꯗꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯀꯧꯔꯨꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤꯔꯥ ꯅꯠꯇꯦ ꯑꯗꯨꯝꯅ ꯈꯟꯕ ꯌꯥꯗꯦ ꯅꯣꯏ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯆꯥꯊꯣꯛꯑꯁꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯨꯟꯅꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯑꯦꯂꯤ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯅꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯤ ꯂꯣꯏꯔꯗꯨꯅ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ ꯆꯦꯆꯧꯕꯤ ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯤ ꯅꯈꯣꯏ ꯆꯪꯉꯣ ꯆꯦꯆꯧꯕꯤꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯌꯥꯅꯤꯌꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯑꯣꯏꯅ ꯇꯨꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯃꯇꯝꯕꯥꯛ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯦ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ
ꯑꯎꯕ ꯀꯅꯥꯅ ꯎꯔꯒꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅꯤ꯫ ꯑꯦꯂꯤꯅ: ꯏꯃꯥ, ꯅꯪꯕꯨ ꯍꯜꯂꯛꯑꯣꯕ꯫ ꯑꯩ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏ꯫ ꯅꯪꯁꯨ ꯄꯨꯝꯅꯃꯛꯄꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ? ꯄꯤꯛꯂꯤꯕ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯃꯃꯥꯗꯤ ꯍꯪꯂꯒ ꯑꯩ ꯈꯨꯝꯐꯝ ꯈꯪꯗꯤꯌꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯦ ꯏꯁꯣꯔ, ꯅꯪꯁꯨ ꯐꯠꯃꯟꯗꯦ꯫ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯕꯨ ꯂꯧꯁꯤꯟꯕꯤꯔꯣ꯫ ꯆꯦꯆꯧꯕꯤ, ꯅꯪ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯁꯤ ꯅꯪꯁꯨ ꯇꯨꯝꯃꯣ꯫ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯂꯗꯤ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦꯕ꯫ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯐꯨꯗꯠꯇꯣꯏꯅꯤ, ꯆꯦꯆꯧꯕꯤꯒ ꯏꯃꯥꯒꯗ ꯑꯣꯠꯄꯒꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯄꯤꯛꯈ꯭ꯔꯕ ꯃꯆꯤꯜ ꯃꯆꯥ ꯑꯗꯨꯗꯒꯤ ꯃꯆꯦꯒꯤ ꯊꯃꯣꯏ ꯑꯗꯨ ꯐꯥꯊꯅꯕ ꯁꯨꯔ ꯑꯃꯒ ꯂꯣꯏꯅꯅ ꯁꯛꯂꯛꯏ ꯅꯥꯎꯁꯨꯝ ꯏꯁꯩ ꯃꯦꯡꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ꯫ ꯑꯣꯏꯈ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯛꯂꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯗꯨꯅ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯑꯦꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯐꯝꯗꯨꯅ ꯃꯄꯥꯕꯨ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯤ꯫ ꯙꯤꯔꯦꯟꯗꯨ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ: ꯀꯩꯗꯧꯔꯦ ꯑꯦꯂꯤ? ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯗꯈꯩ ꯐꯝꯗꯨꯅ ꯂꯩꯔꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯑꯦꯂꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ: ꯕꯥꯕꯥ, ꯁꯦ ꯉꯁꯤꯒꯤ ꯁꯦꯜꯁꯤꯅ ꯀꯣꯟꯅꯔꯗ꯭ꯔꯥ? ꯅꯆꯥꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯕꯥꯕꯥꯒꯤ ꯌꯨꯊꯛ ꯁꯦꯜ ꯐꯥꯎꯕꯗꯤ ꯍꯨꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯊꯛꯂꯨꯔꯒ ꯍꯜꯂꯛꯄꯗ ꯌꯨꯝꯁꯤꯗ ꯏꯔꯥꯡ ꯇꯧꯕꯤꯒꯅꯨ꯫ ꯄꯤꯛꯂꯤꯕ ꯏꯅꯥꯎꯁꯤꯡ ꯑꯁꯦ ꯂꯩꯐꯝ ꯈꯪꯗꯦ꯫ ꯅꯆꯥ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯆꯩꯔꯕꯁꯨ ꯃꯤꯃꯥꯡ ꯊꯣꯛꯄꯤꯒꯅꯨ꯫ ꯏꯃꯨꯡꯗ ꯂꯣꯟꯅ ꯉꯥꯡꯕꯤꯌꯨ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯑꯩꯅ ꯕꯥꯕꯥꯒꯤ ꯁꯦꯜ ꯄꯤꯒꯅꯤ꯫ ꯙꯤꯔꯦꯟ ꯃꯆꯥꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ: ꯑꯦꯂꯤ, ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗ꯭ꯔꯤꯕꯁꯦ? ꯄꯤꯛꯂꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯍꯜꯂꯤ꯫ ꯑꯩꯁꯦ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ꯭ꯔꯥ? ꯅꯣꯡꯃꯗ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯌꯦꯡꯂꯨꯗꯦ꯫ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯂꯩꯔꯦ꯫ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯋꯥꯍꯩ ꯈꯔꯅ ꯏꯄꯥ ꯃꯤꯀꯞ ꯊꯣꯛꯏ꯫ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯑꯩ ꯇꯧꯔꯣꯏ꯫ ꯅꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯅꯣꯡꯃꯗ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄꯤꯈꯤ, ꯆꯩꯕꯤꯈꯤ, ꯉꯥꯡꯕꯤꯈꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯏꯄꯥꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯌꯨ ꯅꯪꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯤ꯫ ꯏꯃꯨꯡ ꯃꯥꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯦꯡꯈ꯭ꯔꯔꯣꯏ꯫ ꯑꯦꯂꯤ ꯃꯊꯃꯣꯏ ꯄꯦꯟꯅ: ꯕꯥꯕꯥ, ꯅꯆꯥ ꯄꯦꯜꯂꯤ꯫ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨ ꯅꯆꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄꯅꯤ꯫ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠꯇꯣ ꯉꯁꯤꯗꯤ ꯂꯥꯛꯂꯦ꯫ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯕꯤꯔꯅꯨꯀꯣ꯫ ꯋꯥꯍꯜꯂꯔꯣꯏꯌꯦ꯫ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯉꯁꯤꯗꯒꯤ ꯏꯄꯥꯅ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ꯫ ꯅꯃꯥ ꯀꯧꯔꯨꯁꯤ꯫ ꯑꯉꯥꯡꯁꯤꯡꯗꯤ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯁꯦ ꯅꯪꯅ ꯏꯄꯥꯗ ꯄꯤꯔꯛꯂꯤꯕ ꯁꯦꯜꯁꯦ ꯅꯪ ꯊꯝꯖꯤꯟꯖꯧ꯫ ꯏꯄꯥ ꯋꯥꯈꯜ ꯇꯥꯔꯕꯅꯤ꯫ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯗꯕꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯤ ꯃꯅꯤꯡꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯏꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯔꯝꯒꯅꯤ? ꯃꯃꯥ ꯑꯩ ꯎꯗꯕꯗ ꯀꯞꯂꯝꯒꯗ꯭ꯔꯥ? ꯃꯈꯣꯏꯕꯨ ꯃꯄꯥꯅ ꯆꯥꯛꯀ ꯄꯤꯖꯔꯝꯒꯗ꯭ꯔꯥ? ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯦꯡ ꯋꯥꯜꯂꯝꯒꯅꯤ? ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯆꯨꯝꯂꯤꯕ? ꯏꯆꯥꯁꯤꯡꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯗ꯭ꯔꯥ? ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯂꯕꯅꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯅꯪꯁꯦ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯦ꯫ ꯕꯦꯝꯃ, ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯗꯤ? ꯆꯥꯛꯁꯨ ꯆꯥꯗꯦ꯫ ꯅꯁꯥꯗꯨ ꯁꯣꯛꯂꯅꯤꯅꯦꯍꯦ꯫ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧ꯫ ꯏꯃꯥ, ꯑꯩ ꯆꯥꯛꯀ ꯂꯥꯝꯗꯦꯗ꯫ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯈꯟꯕꯗ ꯃꯈꯣꯏꯕꯨ ꯃꯄꯥꯅꯒ ꯐꯨꯕꯤꯔꯝꯒꯗ꯭ꯔꯥ? ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯪꯖꯔꯝꯃꯅꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ꯫ ꯑꯗꯨꯝꯅꯒ ꯈꯜꯂꯝꯒꯗꯕ ꯃꯤ ꯅꯠꯇꯦꯗ꯫ ꯑꯦꯂꯤꯗꯅꯤ ꯂꯣꯏꯅ ꯇꯥꯔꯝꯗꯣꯏꯁꯤ꯫ ꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ꯫ ꯏꯁꯨ ꯊꯣꯏꯕꯤꯗꯣ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯣꯛꯊꯛꯇ ꯉꯥꯛꯇꯅꯤ ꯊꯥꯡꯒꯠꯄꯤꯔꯤꯕ꯫ ꯃꯥꯗꯧꯅ ꯇꯧꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯗꯤ ꯀꯦꯗꯅ ꯅꯥꯎꯊꯤ ꯁꯥꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯚꯥꯔ ꯃꯌꯥꯝꯁꯤ ꯄꯨꯔꯤ꯫ ꯏꯁꯨ ꯊꯣꯏꯕꯤ ꯑꯣꯏꯔꯝꯕꯒꯤꯁꯨ ꯉꯝꯕꯅꯤ꯫ ꯃꯥꯗꯤ ꯑꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦ꯫
Wari tauringayda thongalomdagi Dhiren amadi Eli changlai makhoi anina changakpaduda pisakna ure. Aada changaibasibu isu thoibiga mapaga natro. Tombisu yengthorai. Mane ima kaithoba yaurajano. Haima isu thoibiya nakhoi di kadai kadai chatluriba. Lao lao chango sida phamuse. Nakhoi bu kari leige. Dhiren na ima nayanupana lakjaribase nachanupibu kauba lakjabani. Ai wakhal yamna thelure. Matung manau sigumba thabakse amuk hanna tawraroi. Nachanupido pujakhrage. Handaki matang simadi nang imabu waraugano. Imana mabu puduna chatpagi ayabado piraroi. Masu waba yaba wari. Sida nungaina leijarasano. Nangsu nachasing ase konduna gyan tana leiruru. Migi mamangda fajaba thabaksu nate. Ima yamna ikaise. Adugi oirabadi yare han. Bubo nasu singisu khara khanbiyo. Aikhoi babase wakhal tarabani. Matung manau amuk hanna imada otlerui yusu thaktre. Angangsingdo ima udabada yam kappi. Yaradi imabu pujakhragi. Nasu singbu nungsidrabo bubo. Karigi nungshiroi dawribano. Bubokna hinglibase isu singidamakthani. Ima nayana tawkibada soikiba lankiba pumnamak apangba nayani khalaga ngakpiyo. Matung manau amuk hanna makhoibu wahalaroi. Mane yumda angang mayam sisenaduna leijahorasano. Aina thabak suba chatlagi. Loina hainaba loirabani. Mana yumaduda leihaudrabadi imungado kangkhong chairani. Iyana asumna wakhal tarakani haibase ima sukta thajarudi. Haujikti phare mabu pukro. Matung manau ne khatna chainaba tawganuko ima nungaide. Ngasidagi nungai yaifana paluro. Imagi bema chalo chalo loisiluro. Aduga chananaba tawro. Asumna mama machado harau harau yumda halakle ithoiga tanugadu phamduna leirami. Haima noi anidi kai chatluiba sida sumla amiro. Aikoina lakpaga sibu yadrabo kai chatluino. Haima ima su halaba. Noigi se ima kaururiro. Baba ibani chatlaga ima kauruini. Icha ani sula amidana ngahak phamkhoko saba yaba karino yengake. Yarani ima Aikoise thabak ama chase hainabani. Elise kautho abra kainum tawri. Ma lakmandabadudane akhoi oina laabani. Ado ima baba se wakhal tare hai angang singna chumbra. Tumbi noglaga. Ado ima se akhoi dagi kari kari no poche khara purakpani. Tanu hoi dagi so mamana jeng khara hapakpani. Karigino icha anina asuk yamna puraklibasiba. Kaisu yamba nati sum chau haina purakpani. Phare phare adudi na koi kari kari no hainaro. Ima phi amuk to hongu kige ko. Hoi ma kai thabak no noina thabak lai haibaba. Sono chubi ngarang kai haina kige. Midi nga saina laktana leiramani. Aikhoi di nangai bada sidore. Lao loisindrasu yare adom phajaraga leiri. Thoje thengeba. Hoine noina ngarang haibado aidi kauthore. Saurno Ai sumaina sum thuklakpa yaradro. Yare ibema lao chalasi. Nangoda haikiba wasimane gyanama itatade ai kok ngawi. Ima akhoi asaibau tang thogigi kuiroi thuna hanjelake. Kuirakanu ko isa sa sandya wairam oisilagli. Kuiroi angang singdu mama lakpada yamna haraurami. Ahumadu lakpana yaure. Nupa ahumadu na ngairiba mafamadu changsili manaktamna ithoina. Dasanamba kayam kuiragi ngaiba khare thengdokre saunuko. Ngaiba budi ngahak oire saudeda kaigi saudoino lao asigi lambaksida phamuse. Makhoi taruk tu punna phaminai. Se singsu bora khare leirakpani tolo chaminarase. Eli se singsu se nangoina tolo. Nangi na khona bu thengkhrabadi potsingse loina haubani. Hu phauba amitra ole na haibaduni. Yari nangsu. Dasanamba tu masine aina haiba imanabido mamingne Eli. Oh aikhoigisu aina haiba imanabado masine mamingne henba khangnawo. Ta henbadi wagam tangangdina yam nungai tabra. Adugi nateda noina wari sanarido dum tarini. Tamanabi sisu wangangdina. Madi mai haunabini wayam ngangdabani. Hayeng loinarakanda adum ngangakani nungairakani.
ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯇꯣꯠꯄ ꯂꯣꯏꯔꯦ, ꯆꯥꯔꯁꯤ꯫ ꯍꯦꯟꯕꯗꯤ ꯑꯦꯂꯤꯗ ꯌꯦꯡꯕꯗ ꯁꯤꯡꯖꯨ ꯑꯗꯨ ꯃꯌꯥꯗ ꯍꯨꯛꯀꯅꯤ ꯀꯥꯎꯗꯨꯅ ꯃꯅꯥꯇꯣꯟ ꯑꯣꯏꯅ ꯅꯝꯁꯤꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯣ ꯍꯧꯅ ꯅꯣꯛꯏ, ꯍꯦꯟꯕꯁꯨ ꯏꯀꯥꯏꯅ ꯅꯣꯛꯁꯤꯟꯅꯩ꯫ ꯇꯅꯨꯅ ꯑꯁ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯎꯅꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯎꯕ ꯑꯃꯅ ꯎꯔꯗꯤ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯣꯏ ꯈꯜꯂꯝꯃꯅꯤ, ꯍꯥꯏꯗꯤ ꯅꯣꯏꯗꯤ ꯑꯍꯜ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯉꯥꯡ, ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯅꯣꯏꯅ ꯄꯣꯛꯄꯕꯨ ꯌꯥꯔꯝꯅꯤ ꯍꯥꯏꯒꯨꯝꯕꯗꯅ ꯃꯤꯅ ꯎꯔꯗꯤ ꯃꯄꯥ ꯃꯆꯥꯅꯤꯅ ꯈꯟꯗꯣꯏꯅꯤ꯫ ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯗ ꯏꯀꯥꯏꯕ ꯄꯤꯕ ꯃꯥꯜꯂꯦ꯫ ꯅꯨꯡꯁꯤꯅꯕꯗ ꯑꯍꯜ ꯑꯉꯥꯡ ꯈꯥꯏꯗꯦꯀꯣ, ꯊꯃꯣꯏ ꯊꯃꯣꯏꯅꯕꯨ ꯌꯥꯅꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯃꯤꯒꯤ ꯋꯥ ꯍꯥꯏꯔ ꯇꯥꯕꯤꯔꯨꯔꯅꯨ꯫ ꯑꯗꯣ ꯑꯦꯂꯤ, ꯅꯪꯁꯨ ꯋꯥ ꯈꯔꯗꯤ ꯍꯥꯏꯌꯨꯗꯅ, ꯅꯃꯥꯟꯅꯕꯤ ꯏꯕꯥꯅꯤꯅ ꯁꯤꯜꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯣ? ꯌꯥꯅꯤꯡꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯊꯣꯔꯛꯏꯁꯦ, ꯑꯗꯣ ꯑꯩ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯁꯨ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ, ꯑꯩ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ꯫ ꯍꯣꯏꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯎꯕꯒꯤ ꯉꯥꯡꯕ ꯍꯩꯇ꯭ꯔꯕꯁꯨ ꯅꯣꯏ ꯑꯅꯤꯈꯛ ꯂꯩꯔꯀꯥꯟꯗꯗꯤ ꯃꯥꯏꯅ ꯍꯩꯖꯔꯛꯀꯅꯤꯗ꯫ ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯏꯃꯥꯟꯅꯕꯤꯁꯤ ꯏꯀꯥꯏꯈ꯭ꯔꯅꯤ, ꯅꯪꯒꯤ ꯈꯗꯥꯡ ꯊꯥꯗꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ꯫ ꯆꯥꯎꯕꯅ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝꯇ ꯂꯩꯖꯗꯕꯅꯤꯅ ꯋꯥ ꯉꯥꯡꯉꯣꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ, ꯑꯔꯩ ꯑꯔꯩꯕ ꯅꯣꯏ ꯃꯁꯦꯜ ꯉꯥꯡꯅꯧ꯫ ꯇꯅꯨꯅ ꯍꯩꯃꯥ, ꯅꯪꯕꯨ ꯄꯥꯈꯪꯂꯥ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯦꯅ ꯂꯩꯔꯤꯅꯤ, ꯑꯗꯨꯒ ꯄꯥꯈꯪ ꯑꯣꯏꯔꯝꯃꯤ꯫ ꯑꯁ ꯅꯣꯏꯁꯨ ꯍꯥꯏꯕ ꯌꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯨꯗ, ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯕ ꯃꯥꯜꯂꯤ ꯀꯥꯏꯅ꯫ ꯀꯗꯥꯏꯗꯅꯣꯕ ꯃꯥꯜꯂꯤꯁꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ꯫ ꯑꯣ, ꯅꯀꯣꯛ ꯑꯇꯥꯡꯕꯗꯣ ꯑꯗꯨꯗ ꯃꯥꯜꯂꯤꯕ, ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯤꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯤ, ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯑꯦ, ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯕ? ꯍꯥꯏꯔꯛꯑꯣꯅꯦ ꯇꯥꯊꯣꯛꯁꯤ꯫ ꯅꯪꯒꯤꯁꯦ ꯑꯩ ꯄꯥꯝꯃꯤꯔꯕ? ꯄꯥꯝꯂꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯁꯤꯠ ꯑꯍꯥꯡꯗ꯭ꯔꯦ꯫ ꯑꯗꯨꯗꯅꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯀꯣꯛ ꯍꯦꯛ ꯐꯥꯔꯒ ꯐꯨꯔꯤꯈꯥꯎꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯈꯤꯗꯣꯏꯁꯦ, ꯏꯄꯤꯛ ꯏꯄꯤꯛꯈꯩ ꯁꯤꯠ ꯑꯍꯥꯡꯗ꯭ꯔꯦ ꯀꯥꯏꯅ꯫ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯁꯥꯟꯅꯔꯣ꯫ ꯉꯁꯤꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯆꯪꯈ꯭ꯔꯒꯦ, ꯅꯨꯃꯤꯗꯥꯡ ꯇꯥꯗꯣꯔꯦ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ꯫ ꯍꯣꯏ, ꯑꯗꯣ ꯉꯥꯏꯈꯣ, ꯒꯥꯔꯤꯗ ꯑꯆꯥꯄꯣꯠ ꯌꯥꯎꯍꯧꯕꯅꯤ, ꯄꯨꯈꯣ, ꯅꯣꯏ ꯄꯤꯖꯅꯤꯡꯗꯨꯅ ꯂꯩꯔꯛꯄꯅꯦ꯫ ꯏꯁ ꯌꯥꯗꯦꯀꯣ, ꯃꯤ ꯃꯆꯥꯗꯤ ꯈꯪꯅꯕꯗ ꯉꯥꯏꯔꯤ, ꯅꯨꯡꯁꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯌꯥꯝꯅ ꯄꯤꯖꯅꯤꯡꯈ꯭ꯔꯕꯣꯏꯔꯦꯗ, ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯎꯗ꯭ꯔꯣ? ꯌꯥꯝ ꯌꯥꯝꯕꯅꯤ, ꯄꯨꯟꯅ ꯆꯥꯃꯤꯟꯅꯧ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯊꯥ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯦ꯫ ꯑꯦꯂꯤꯒ ꯍꯦꯟꯕꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯍꯦꯟꯕꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯦꯜꯂꯝꯃꯤ꯫ ꯁꯈꯤꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯤ꯫ ꯕꯤꯅꯣꯅ ꯌꯥꯔꯦꯕ ꯏꯃꯥ, ꯈꯔ ꯀꯞꯄꯗꯤ, ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯨꯁꯜꯂꯛꯑꯕꯅꯤ, ꯃꯤ ꯑꯉꯥꯡꯁꯤꯡꯁꯦ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯇꯥꯒꯦꯁꯨ ꯇꯥꯁꯅꯨ, ꯃꯁꯤꯕꯨ ꯃꯧꯅꯤꯅ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯀꯃꯥꯏ ꯎꯠꯂꯨꯗꯣꯏꯅꯣ? ꯏꯆꯥꯅꯨꯄꯥꯅ ꯄꯣꯛꯄꯕꯨ ꯌꯥꯅꯤ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯈꯔ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯕ ꯑꯃꯠꯇꯁꯨ ꯄꯨꯁꯜꯂꯛꯎꯗꯅ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯇꯥꯔꯗꯤ ꯏꯁꯧ ꯑꯃꯨꯛ ꯇꯧꯖꯔꯛꯀꯅꯤ꯫ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯑꯩꯗꯤꯅꯦ ꯅꯣꯏꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯊꯤꯟꯗꯣꯛꯎꯕ ꯌꯥꯔꯤꯕ꯭ꯔꯣ? ꯈꯪꯗꯦꯀꯣ, ꯑꯩꯗꯤ ꯍꯧꯖꯤꯛꯃꯛ ꯊꯤꯟꯗꯣꯛꯑꯣꯆꯣ ꯍꯥꯏꯁꯤꯅꯤ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯆꯣꯞꯀꯗꯕꯗꯣ ꯅꯣꯏꯁꯨ ꯈꯜꯂꯨ꯫ ꯑꯆꯧꯕꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯁꯤꯕꯨ? ꯅꯨꯄꯤꯅꯤꯅ ꯑꯉꯥꯡ ꯑꯃ ꯄꯨꯁꯤꯜꯂꯛꯏ, ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯗ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ? ꯂꯝꯅꯦ ꯍꯥꯏꯗꯅ ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯅꯠꯇꯕ, ꯈꯨꯡꯒꯪꯗꯒꯤ ꯀꯔꯝ ꯇꯧꯗꯅ ꯈꯪꯅꯔꯨꯔꯤꯖꯥꯠꯅꯣ? ꯍꯥꯏ ꯃꯃꯥ, ꯀꯞꯄꯅ ꯀꯥꯟꯅꯔꯣꯏ, ꯀꯔꯤꯅꯣ ꯈꯟꯅꯁꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯕꯅꯤ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯀꯨꯝꯍꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤꯀꯣ ꯄꯨꯟꯁꯤꯁꯦ꯫ ꯃꯣꯏ ꯄꯥꯕꯣꯡ, ꯀꯔꯤꯅꯣ ꯇꯧꯗꯅꯅꯦ ꯑꯝꯇ ꯊꯤꯟꯗꯣꯛꯈꯤꯁꯤ, ꯃꯤ ꯈꯪꯅꯗ꯭ꯔꯤ ꯀꯥꯟꯁꯤꯗ꯫ ꯍꯩ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯁꯨ ꯄꯪꯌꯥ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯊꯦꯡꯂꯕꯅꯤ, ꯃꯤꯒꯤꯁꯨ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯃꯛ ꯇꯧꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯅꯣ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯁꯤ꯫ ꯆꯠꯂꯣ, ꯄꯣꯊꯥꯅꯔꯨꯔꯣ꯫ ꯁꯣꯝꯗꯅ ꯍꯦꯟꯕꯅ, ꯑꯦꯂꯤ, ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩꯒꯤꯗꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯕꯅ ꯇꯧꯕꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯒꯅꯨ, ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯦ꯫ ꯇꯥꯍꯦꯟꯕ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦ, ꯑꯗꯨꯕꯨ ꯏꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯄꯥꯝꯗꯕ ꯃꯥꯜꯂꯤ꯫ ꯉꯁꯥꯏꯁꯨ ꯈꯨꯔꯨꯝꯕꯗ ꯌꯥꯝ ꯁꯥꯎꯍꯧꯏ, ꯑꯉꯥꯡ ꯑꯣꯏ ꯈꯟꯕꯅꯔꯥ? ꯑꯗꯨꯝꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ, ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯅꯪꯅꯗ ꯊꯃꯣꯏ ꯁꯦꯡꯅ ꯇꯧ, ꯃꯔꯥꯏꯅ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯅꯤ꯫ ꯃꯈꯣꯏꯅ ꯅꯪꯒꯤ ꯅꯒꯨꯟ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫
ꯑꯩꯅꯗꯤ ꯌꯥꯝ ꯍꯩꯖꯕꯅꯦ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ. ꯍꯌꯦꯡ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏ. ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯈꯜꯂꯒ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ. ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯖꯕꯅꯤ. ꯃꯤꯅ ꯍꯌꯦꯡ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯅꯪꯅꯗ ꯐꯖꯅ ꯈꯨꯝꯃꯨ. ꯃꯥꯏꯅ ꯏꯀꯥꯏꯗꯅ ꯇꯣꯛꯆꯈꯤꯅꯤ. ꯑꯗꯣ ꯏꯃꯥꯅ ꯉꯥꯡꯂꯁꯨ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ. ꯃꯥꯗꯤ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ. ꯃꯕꯨꯛꯇꯗꯤ ꯀꯔꯤꯝꯇ ꯂꯩꯇꯕꯅꯤ. ꯍꯣꯏ. ꯑꯗꯣ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯅꯆꯦꯔꯣ? ꯃꯥꯅꯤ. ꯐꯔꯦꯁꯦ ꯊꯦꯡꯉꯤ. ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ. ꯍꯌꯦꯡꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯈꯟꯅꯔꯁꯤ. ꯁꯣꯝꯗꯁꯨ ꯇꯣꯝꯕꯤꯗꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯝꯊꯨ ꯑꯗꯨ ꯁꯤꯠ ꯁꯦꯡꯗꯨꯅ ꯅꯥꯅꯅꯕ ꯍꯣꯠꯅꯔꯤ. ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯑꯍꯜ 3 ꯂꯥꯛꯏ. ꯇꯣꯝꯕꯤꯅ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ. ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯆꯥ ꯄꯨꯊꯣꯔꯛꯏ. ꯀꯦꯁꯣꯅ ꯋꯥ ꯍꯥꯏꯕꯕꯨ ꯉꯔꯥꯡ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯏꯇꯥꯎ ꯑꯁꯤꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ. ꯑꯉꯥꯡ ꯃꯁꯦꯟꯁꯨ ꯌꯥꯅꯕ ꯃꯥꯜꯂꯤ. ꯃꯄꯥ ꯍꯣꯏꯔꯣꯝꯗꯒꯤ ꯋꯥꯐꯝ ꯈꯖꯤꯛꯇꯪ ꯇꯥꯅꯤꯡꯉꯤ. ꯑꯃꯣꯗꯣꯟꯅ ꯏꯁꯨꯗꯣ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ. ꯅꯥꯀꯟꯗ ꯐꯝꯂꯤꯕꯁꯤꯅ ꯃꯄꯥꯅꯤ. ꯋꯥ ꯍꯥꯏꯕꯕꯨ ꯆꯦꯟ ꯆꯣꯡꯗꯨꯅ ꯇꯧꯔꯕꯅꯤꯅ ꯍꯣꯔꯦꯟꯗꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯤꯟꯕꯤꯔꯛꯎ. ꯑꯉꯥꯡ ꯑꯣꯏ ꯍꯥꯏꯔꯕꯁꯨ ꯆꯦꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯀꯨꯏꯅ ꯊꯝꯅꯗꯦ. ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯗꯦ. ꯃꯔꯝ ꯑꯁꯤꯅ ꯂꯩꯕ ꯂꯩꯇꯕ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯉꯝ ꯑꯉꯝꯕ ꯇꯧꯗꯨꯅ ꯊꯨꯅ ꯍꯣꯡꯗꯣꯛꯄꯤꯔꯁꯤ. ꯍꯣꯏ ꯍꯣꯏ. ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ. ꯑꯗꯨꯗ ꯁꯦꯜꯗꯤ ꯀꯌꯥꯃꯨꯛ ꯄꯤꯔꯛꯎ ꯍꯥꯏꯕꯅꯣ? ꯙꯤꯔꯦꯟꯅ ꯅꯠꯇꯦ ꯏꯕꯥ ꯏꯕꯨꯡꯉꯣ. ꯇꯧꯕꯕꯨꯗꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯃꯌꯨꯝꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯁꯦꯜ ꯄꯤꯕꯁꯦ ꯆꯠꯅꯩ. ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯧꯖꯔꯣꯏ. ꯐꯅ ꯑꯩꯅ ꯂꯩꯇ꯭ꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯑꯉꯝꯕ ꯈꯔ ꯇꯧꯒꯅꯤ. ꯑꯗꯨꯅ ꯑꯩꯅꯁꯨ ꯄꯦꯟꯖꯒꯅꯤ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯗꯤ ꯍꯣꯔꯦꯟꯁꯤ ꯈꯔ ꯉꯟꯅ ꯍꯦꯛꯇ ꯊꯤꯟꯖꯔꯛꯑꯒꯦ. ꯂꯨꯍꯣꯡꯕꯗꯨꯗꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯁꯤ. ꯑꯗꯨꯒ ꯍꯣꯡꯅꯅꯕ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯥꯅꯤ. ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ. ꯁꯣꯝꯗ ꯁꯈꯤꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩ. ꯃꯤ ꯂꯥꯛꯂꯤ ꯈꯣꯠꯂꯤꯒꯗꯣ ꯄꯨꯟꯕ ꯑꯝꯇ ꯌꯥꯎꯗꯦ. ꯖꯃꯨꯅꯥꯅ ꯏꯆꯦ ꯁꯦ ꯅꯃꯧ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯍꯥꯏꯕꯗꯣ ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯈꯜꯂꯣ. ꯐꯖꯕꯗꯤ ꯂꯣꯏꯅ ꯐꯖꯕꯅꯤ. ꯃꯃꯜꯇꯕꯨ ꯈꯔ ꯇꯥꯡꯉꯤ. ꯕꯤꯅꯣꯅ ꯀꯩꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯤꯅ ꯑꯉꯥꯡꯕ ꯃꯆꯨꯁꯦ ꯑꯣꯏꯅ ꯂꯧꯔꯁꯦ. ꯁꯤꯅꯁꯨ ꯐꯖꯒꯗꯕ ꯃꯥꯜꯂꯤ. ꯍꯥꯏ ꯀꯔꯤꯒꯤ ꯑꯉꯥꯡ ꯑꯔꯥꯛꯅꯣ? ꯀꯩꯅꯣꯝꯃ ꯀꯣꯛ ꯁꯦꯠꯂꯒ ꯊꯥꯗꯣꯛꯈꯣ. ꯃꯉꯣꯟꯗ ꯃꯃꯜ ꯑꯇꯥꯡꯕ ꯐꯤꯔꯣꯜ ꯊꯣꯟꯕ ꯌꯥꯔꯣꯏ. ꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯏꯆꯦ ꯐꯅ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ. ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ. ꯀꯣꯟꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯅꯕ ꯌꯥꯏꯗꯅ. ꯃꯧꯁꯤꯗ ꯍꯥꯟꯅꯅꯦ ꯏꯪꯅ ꯆꯤꯛꯅ ꯑꯝꯇ ꯊꯤꯜꯂꯨꯈꯤꯁꯤ. ꯑꯩꯗꯤ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯈꯩ ꯌꯥꯝꯅꯕꯨ ꯅꯨꯡꯁꯤꯔꯤ. ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗꯅ ꯃꯔꯣꯜ ꯑꯃ ꯔꯥꯁꯤ ꯂꯩꯈꯣꯟ ꯂꯩꯔꯤꯕ. ꯍꯌꯦꯡꯅꯦ ꯑꯔꯥꯏꯕ ꯑꯉꯥꯡꯗꯤ ꯑꯣꯏꯔꯣꯏꯗꯣꯔꯤ. ꯏꯆꯦ ꯀꯅꯥꯅ ꯈꯪꯕ ꯍꯩꯖꯤꯟꯗꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯃ ꯑꯣꯏꯔꯝꯕꯁꯨ. ꯍꯦꯛ ꯌꯦꯡꯕꯗ ꯌꯨꯝ ꯄꯨꯕ ꯍꯩꯒꯗꯕ ꯑꯉꯥꯡ ꯃꯥꯜꯂꯤ. ꯖꯃꯨꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯩ ꯇꯥꯅꯤꯡꯗꯦ. ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ. ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯩ ꯃꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ. ꯊꯤꯟꯕꯒ ꯌꯥꯎꯔꯣꯏ. ꯃꯊꯟꯇ ꯊꯥꯗꯣꯛꯈꯣ. ꯍꯦꯟꯕꯅ ꯁꯥꯎꯅ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ. ꯃꯤꯒꯤ ꯃꯆꯥꯁꯤꯅ ꯀꯩꯅꯣ ꯈꯜꯂꯝꯗꯣꯏꯁꯦ? ꯃꯥ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ. ꯃꯁꯤꯗ ꯏꯃꯥꯅ ꯄꯥꯏꯊꯣꯛꯀ ꯄꯥꯏꯁꯤꯟꯒ ꯇꯧꯗꯅ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ. ꯃꯤ ꯂꯥꯛꯏꯕꯁꯤꯡꯁꯦ ꯀꯔꯤꯅꯣꯗꯤ ꯍꯥꯏꯗꯦ. ꯁꯤꯗ ꯂꯤꯟ ꯑꯃꯣꯝ ꯁꯥꯗꯅ ꯈꯨ ꯀꯥꯝꯗꯨꯅ ꯂꯩ. ꯅꯪꯒꯤꯗꯣ ꯅꯇꯨ ꯃꯤꯆꯪ ꯆꯪꯉꯤꯕ ꯀꯥꯏꯗꯨꯔꯣ? ꯂꯩ ꯐꯥꯎ ꯂꯩꯗ꯭ꯔꯤ. ꯃꯤꯆꯪ ꯆꯪꯕ ꯍꯧꯔꯦꯅꯦ ꯅꯪ. ꯍꯥꯏꯔꯨꯔꯒ ꯅꯪꯒꯤ ꯅꯕꯨꯛ ꯐꯠꯇꯕꯗꯣ ꯇꯧꯔꯛꯀꯅꯨ. ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ. ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯌꯨꯝꯒꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯒ ꯆꯠꯈꯤꯅꯤ. ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯔꯦ ꯕꯅꯥꯎ. ꯇꯞꯅ ꯏꯪꯅ ꯉꯥꯡꯅꯧ. ꯃꯤ ꯃꯧꯁꯨ ꯂꯩꯔꯤ. ꯇꯥꯔꯒ ꯀꯩꯅꯣꯝꯃ ꯈꯟꯈꯤꯅꯤ. ꯅꯪꯁꯨ ꯃꯗꯨ ꯈꯪꯉꯗꯤ ꯅꯃꯥ ꯑꯉꯥꯎꯕꯤꯁꯤ ꯊꯤꯝꯖꯤꯜꯂꯨ. ꯑꯩꯅ ꯏꯆꯤꯡ ꯀꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯄꯨꯂꯞ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯅꯣꯏ. ꯍꯟꯗꯛꯀ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯦꯂꯤ ꯃꯌꯨꯝꯗ ꯑꯍꯜ ꯈꯔ ꯇꯧꯗꯨꯅ ꯊꯤꯜꯂꯛꯏ. ꯁꯈꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯛꯇꯦ. ꯅꯨꯄꯤ ꯃꯌꯨꯝꯂꯣꯝꯅꯁꯨ ꯑꯆꯥ ꯑꯊꯛ ꯇꯧꯗꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯔꯥꯝ ꯑꯣꯛꯂꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯣꯏꯁꯨ ꯍꯟꯅꯈ꯭ꯔꯦ. ꯏꯊꯣꯏ ꯈꯠꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯏ ꯅꯨꯄꯤ, ꯃꯤ ꯃꯆꯥꯗꯤ ꯌꯥꯗꯦꯀꯣ. ꯈꯪꯅꯕ ꯐꯥꯎ ꯀꯨꯏꯗ꯭ꯔꯤ. ꯌꯥꯝꯅ ꯉꯥꯏꯉꯝꯗꯕꯒꯤ ꯃꯑꯣꯡꯅꯤ. ꯅꯪꯕꯨ ꯑꯩꯈꯣꯏꯗꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯍꯥꯏꯔꯝꯗꯥꯏ. ꯑꯗꯨꯒ ꯅꯪꯅ ꯕꯒꯟꯒ ꯂꯧꯈꯠꯂꯗꯅ ꯀꯩ ꯆꯥꯅꯔꯤꯒꯦ? ꯆꯦꯟꯕꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯀꯃꯥꯏ ꯇꯧꯒꯦ? ꯋꯥꯔꯤ ꯂꯤꯔꯣ ꯇꯥꯒꯦꯕ.
ꯅꯅꯦꯄꯣꯛꯅ ꯁꯦꯜꯒ ꯄꯤꯔꯛꯇ꯭ꯔꯣ? ꯑꯁ ꯅꯣꯏ ꯑꯅꯤꯁꯤꯗꯤꯕ, ꯅꯣꯏ ꯑꯅꯤꯁꯨ ꯍꯦꯛ ꯆꯦꯜꯂꯣ ꯑꯗꯨꯒ ꯈꯪꯒꯅꯤ. ꯀꯩꯅꯣ ꯈꯪꯗꯦ, ꯑꯩꯅꯗꯤ ꯌꯥꯖꯗꯕꯅꯤ, ꯇꯥ ꯍꯦꯟꯕꯅ ꯅꯝꯗꯨꯅ ꯄꯨꯔꯤꯅꯤ. ꯁꯦꯁ, ꯌꯥꯗꯦꯀꯣ. ꯃꯤ ꯃꯆꯥꯗꯤ ꯃꯧꯒ ꯑꯣꯏꯈꯤꯗꯣꯔꯤ. ꯍꯌꯦꯡ ꯑꯥꯗ ꯂꯩꯈ꯭ꯔꯒ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯊꯣꯛꯈꯤꯗꯅ ꯑꯗꯨꯝꯅꯒ ꯇꯧꯔꯕ ꯅꯌꯨꯝꯗ ꯂꯥꯛꯑꯒ ꯐꯨꯔꯤ ꯈꯪꯉꯨ. ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕ ꯍꯣꯏꯗꯤ ꯁꯥꯎꯗꯕ ꯅꯠꯇ꯭ꯔꯣ? ꯁꯥꯎꯗꯦꯗ, ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯊꯨꯅ ꯂꯨꯍꯣꯡꯕꯤꯅꯤꯅ ꯍꯥꯏꯕꯅꯤ. ꯅꯪꯅ ꯆꯦꯟꯕꯁꯦ ꯎꯔꯒ ꯑꯩ ꯑꯗꯨꯝ ꯆꯦꯟꯅꯤꯡꯉꯛꯑꯦꯗ. ꯁꯦꯜꯕꯨ ꯀꯌꯥꯝ ꯄꯤꯔꯛꯀꯦ? ꯄꯨꯊꯣꯔꯛꯑꯣ, ꯃꯁꯤꯡ ꯊꯤꯁꯤ. ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ. ꯏꯃꯨꯡ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯉꯝꯕ ꯈꯔ ꯄꯤꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ. ꯁꯈꯤꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯇꯥꯊꯤꯔꯒ ꯂꯩꯔꯦ. ꯑꯋꯨꯟꯄꯣꯠꯀ ꯌꯥꯝꯅ ꯎꯠꯂꯛꯇ꯭ꯔꯦ. ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯣ. ꯑꯦꯂꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯀꯨꯒꯤ ꯆꯥ ꯄꯨꯊꯣꯔꯛꯏ. ꯑꯆꯧꯕ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯕꯥꯕꯥ, ꯆꯥꯁꯤꯗ ꯂꯩꯖꯔꯦ. ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯨꯗ ꯊꯅꯝ. ꯅꯃꯥꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ? ꯍꯧꯒꯠꯈ꯭ꯔꯦ. ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯈꯤꯗꯨ ꯊꯣꯛꯂꯛꯏ. ꯏꯃꯥ, ꯁꯦ, ꯏꯃꯥꯒꯤꯁꯨ ꯆꯥ. ꯍꯩ, ꯅꯪꯉꯣꯟꯗ ꯑꯩ ꯆꯥ ꯊꯛꯏ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏ? ꯆꯠꯂꯣ ꯑꯥꯗ, ꯂꯪꯊꯣꯛꯁꯨ ꯆꯠꯂꯣ. ꯑꯩꯅꯦ ꯆꯥ ꯊꯛꯅꯤꯡꯗꯦ. ꯍꯩ, ꯃꯧ, ꯅꯃꯥꯒꯤꯗꯤ ꯆꯥꯗꯨ ꯄꯤꯔꯨꯅꯨ, ꯇꯟ ꯆꯥꯔꯝꯃꯅꯤ. ꯃꯃꯥ ꯅꯪꯕꯨ ꯍꯤꯗꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯑꯣ, ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦ. ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯁꯤꯔꯁꯅꯨ. ꯍꯤꯡꯉꯨꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯇꯅꯗ ꯂꯩꯔꯦ. ꯍꯩ, ꯌꯥꯔꯦ ꯅꯪꯁꯨ. ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯉꯛꯀꯅꯨ. ꯅꯆꯥꯅꯨꯄꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯀꯅꯤ ꯍꯥꯏ? ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨ ꯍꯪꯉꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯂꯩꯅꯤꯡꯈꯩ ꯂꯩꯖꯁꯅꯨ. ꯏꯆꯥꯅ ꯂꯩꯕꯕꯨ ꯀꯔꯤꯅꯣ, ꯃꯌꯨꯝꯅꯤ. ꯍꯩ, ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯃꯤꯒꯤꯁꯨ ꯃꯅꯦꯝ ꯃꯀꯨ ꯄꯥꯜꯂꯤꯕꯅꯤꯅ ꯀꯨꯏꯅ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯍꯥꯏꯕꯗꯨ ꯐꯖꯗꯦꯅꯦ, ꯑꯗꯨꯒꯤ ꯋꯥꯅꯤ. ꯍꯩ, ꯃꯧ, ꯀꯔꯤ ꯌꯦꯡꯗꯅ ꯂꯩꯔꯤ? ꯊꯕꯛ ꯏꯪꯈꯥꯡꯁꯤꯗꯣ ꯇꯧꯔꯨ ꯌꯥꯗ꯭ꯔꯣ? ꯁ꯭ꯋꯥꯏꯗꯅꯦ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯋꯥ ꯇꯥꯗꯅ ꯂꯩꯔꯅꯨ. ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯦ ꯍꯥꯏꯅꯣ? ꯏꯟꯁꯥꯡꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯍꯪꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯔꯩꯕ ꯑꯃ ꯊꯣꯡꯉꯨ ꯌꯥꯗ꯭ꯔꯣ? ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯒꯗꯕꯅꯤ. ꯑꯗꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯅꯌꯨꯝ ꯄꯥꯜꯂꯛꯏꯅꯣ? ꯑꯗꯨꯒꯨꯝꯕꯗꯤꯅꯦ ꯅꯃꯥꯅ ꯅꯄꯥꯅ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ? ꯑꯩ, ꯌꯥꯔꯦꯅꯦ ꯃꯃꯥ ꯅꯪꯁꯨ. ꯅꯃꯧꯁꯤꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦꯗ ꯍꯪꯕ. ꯍꯣꯔꯦꯟ ꯏꯟꯁꯥꯡꯗꯣ ꯅꯪꯉꯣꯟꯗ ꯍꯪꯂꯝꯗ꯭ꯔꯕꯁꯨ ꯍꯪꯉꯝꯗꯦ ꯍꯥꯏꯅꯤ ꯅꯪꯅ ꯇꯧꯔꯤꯕ. ꯃꯧ, ꯆꯪꯉꯣ ꯆꯪꯉꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ. ꯅꯃꯥꯗꯤꯅꯦ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ, ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ. ꯀꯩꯁꯨ ꯈꯟꯗꯦꯗ ꯕꯥꯕꯥ. ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥꯁꯤꯡꯅ ꯈꯪꯗꯕꯗꯣ ꯇꯥꯛꯄꯤꯒꯗꯕꯅꯤ. ꯏꯃꯥ ꯍꯣꯏꯅ ꯉꯥꯡꯗꯅ ꯀꯅꯥꯅ ꯉꯥꯡꯕꯤꯗꯣꯏꯅೋ? ꯉꯥꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ. ꯇꯧꯊꯣꯔꯛꯄꯗꯅ ꯃꯤꯅ ꯁꯥꯎꯅꯤꯡꯕ ꯉꯥꯛꯇ. ꯆꯠꯂꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ. ꯑꯦꯂꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ. ꯕꯤꯅꯣꯅ, ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ. ꯑꯥꯗꯁꯨ ꯑꯉꯥꯡ ꯑꯄꯤꯛꯄꯗꯣ ꯃꯊꯟꯇ ꯉꯥꯏꯔꯝꯃꯅꯤ. ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯍꯧꯗꯕꯅꯤ. ꯅꯪꯁꯨ ꯆꯥꯛ ꯏꯁꯤꯡꯒ ꯇꯣꯛꯂꯀꯥꯟꯗ ꯐꯖꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯆꯥꯛꯈꯨꯝꯗ ꯆꯪꯉꯨ, ꯄꯨꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯈꯣ. ꯏꯁꯨꯗꯣ ꯄꯨꯔꯒ ꯍꯌꯦꯡ ꯂꯥꯛꯑꯣ. ꯑꯃꯗꯨꯅ ꯆꯥꯛ ꯊꯣꯡꯅꯤꯅ ꯆꯪꯈ꯭ꯔꯤꯗꯣ ꯑꯝꯇ ꯌꯦꯡꯉꯝꯃꯨ. ꯆꯥꯕ ꯑꯃꯨꯛ ꯌꯥꯗꯗꯅ. ꯀꯩꯅꯣ ꯏꯃꯥ, ꯅꯍꯥꯟꯈꯩꯗꯤ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ? ꯃꯥꯅ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯊꯣꯡꯉꯤꯗꯣ? ꯅꯪꯁꯨ ꯌꯦꯡꯁꯤꯟꯃꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯉꯥꯡ ꯑꯁꯤꯗ ꯊꯤꯅ ꯊꯤꯅꯁꯨ ꯉꯥꯡꯕꯤꯅꯤ. ꯑꯩꯈꯣꯏ ꯅꯥꯎ ꯇꯥꯔꯗꯤꯅꯦ ꯂꯥꯟ ꯃꯥꯏ ꯇꯧꯖꯅꯤ. ꯑꯣ, ꯁꯨꯝꯈ꯭ꯔꯦ ꯁꯨꯝꯈ꯭ꯔꯦ. ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯔꯤ ꯂꯩꯋꯥꯕꯨ ꯇꯧꯕꯅꯣ? ꯍꯩꯍꯧꯗꯕ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗ. ꯍꯩ ꯃꯃꯥ, ꯑꯔꯣꯏꯕꯗ ꯅꯪ ꯆꯩ ꯑꯣꯏꯅ ꯆꯥꯒꯅꯤꯀꯣ. ꯌꯥꯔꯦ, ꯑꯗꯨꯋꯥꯏꯗ ꯂꯦꯞꯍꯧꯔꯣ. ꯕꯦꯃꯥ, ꯅꯪꯁꯨ ꯃꯧꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯇꯦꯡ ꯈꯔ ꯑꯗꯨꯝ ꯄꯥꯡꯉꯨꯆꯣ. ꯍꯦꯟꯕꯅ, ꯀꯔꯤ ꯃꯊꯦꯜꯅꯣ? ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ. ꯃꯅꯝꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯁꯣꯏꯕꯨꯝ ꯈꯔ ꯂꯩꯔꯝꯃꯦ, ꯑꯗꯨꯒ ꯉꯄꯥꯏ ꯊꯥꯛꯆꯤꯜꯂꯒ ꯊꯣꯡꯉꯦ. ꯃꯣꯏꯇꯥꯗꯕꯨ ꯊꯕꯛ ꯆꯠꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯆꯥꯛ ꯊꯤꯔꯛꯑꯣꯔꯥ ꯆꯥꯊꯣꯛꯅꯕ? ꯆꯥꯛꯀ ꯂꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯂꯛ. ꯃꯤꯒꯤ ꯃꯤꯠꯇꯗꯤ ꯈꯪꯗꯦ, ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ. ꯏꯄꯤꯛ ꯄꯤꯛꯈꯩ ꯃꯧ ꯑꯣꯏꯔꯕꯅꯤ ꯀꯥꯏꯅ ꯃꯧꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤ. ꯌꯥꯔꯦꯀꯣ, ꯃꯇꯥꯡ ꯆꯥꯗꯦ. ꯁꯦ, ꯑꯁ꯭ꯋꯥꯏꯗꯝꯗ ꯆꯠꯊꯣꯛ. ꯏꯃꯥ ꯍꯣꯏ ꯎꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯕ. ꯎꯅꯤꯡꯉꯒ ꯎꯖꯁꯅꯨ ꯀꯩꯗꯧꯔꯒꯦ. ꯃꯣꯏꯁꯨ
ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯀꯥꯜꯂꯛꯄꯣꯠꯇꯦ ꯃꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤꯅꯤꯅꯦ ꯕꯤꯅꯣꯅ ꯑꯦꯂꯤꯌꯥ ꯆꯥꯛꯄꯨ ꯂꯣꯏꯔꯕꯣ ꯏꯅꯝꯃꯕꯨ ꯀꯔꯤ ꯀꯔꯤ ꯃꯇꯦꯡ ꯇꯧꯔꯛꯑꯣ ꯍꯥꯏꯕꯅꯣ ꯏꯅꯝꯃ ꯂꯣꯏꯔꯦ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯣꯏꯅ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯣꯀꯣ ꯑꯩ ꯏꯃꯥ ꯍꯣꯏ ꯀꯧꯔꯛꯑꯒꯦ ꯃꯤꯆꯤꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯍꯦꯟꯕꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯀꯥꯏꯕꯁꯦ ꯈꯔ ꯈꯔꯗꯤ ꯈꯪꯅꯕ ꯐꯩ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯃꯥꯏ ꯄꯥꯟꯗꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯆꯗꯦꯀꯣ ꯆꯠꯆꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯊꯣꯛꯈꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯐꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯆꯣꯞꯄꯦꯗꯅ ꯅꯪ ꯄꯦꯜꯂꯣ ꯑꯩꯈꯣꯏ ꯆꯦꯁꯤꯁꯨꯅꯦ ꯀꯗꯥꯏꯋꯥꯏꯗꯒꯤ ꯐꯩꯖꯤꯜꯂꯛꯏꯅꯣ ꯈꯪꯗꯦ ꯏꯇꯩ ꯏꯅꯥꯎ ꯉꯥꯛꯇꯪ ꯀꯦꯅꯖꯒꯦ ꯇꯧꯕꯁꯤꯗ ꯑꯗꯣ ꯑꯩꯗꯤ ꯏꯀꯥꯏꯕꯤꯗꯦ ꯅꯪ ꯏꯀꯥꯏꯔꯁꯨ ꯌꯥꯔꯦ ꯆꯠꯂꯣ ꯑꯩ ꯆꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯣ ꯆꯠꯈ꯭ꯔꯣꯔꯣ ꯌꯨꯝꯗꯒ ꯁꯨꯡꯍꯟ ꯍꯜꯂꯛꯑꯅꯨ ꯍꯥꯏꯕ꯭ꯔꯕ ꯃꯣꯏ ꯇꯥꯗꯁꯤꯃ ꯑꯣꯟꯊꯣꯛꯅ ꯑꯉꯥꯡ ꯃꯆꯥ ꯇꯥꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯕꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯉꯥꯡꯁꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯛꯇ ꯉꯥꯏꯔꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯁꯣꯝꯗꯁꯨ ꯑꯆꯧꯕꯒ ꯀꯦꯁꯣꯒ ꯋꯥꯔꯤ ꯇꯧꯔꯤ ꯀꯦꯁꯣꯅ ꯏꯇꯥꯎ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯇꯥꯎ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯨꯔꯤꯕꯁꯤꯡ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯔꯝꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯒꯨꯟ ꯂꯩ ꯃꯥꯅ ꯍꯩꯇꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯃꯕꯨꯛꯁꯨ ꯏꯪ ꯇꯞꯄꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯃꯃꯥ ꯏꯕꯦꯝꯃ ꯑꯁꯤꯗꯅꯅꯦ ꯉꯥꯡꯒꯗꯕꯒꯤ ꯇꯧꯔꯕꯁꯨ ꯅꯣꯡꯃꯇ ꯃꯆꯤꯟ ꯈꯨꯝꯗꯦ ꯏꯃꯧꯅꯤ ꯍꯥꯏꯕꯒꯤ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦꯀꯣ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯅꯨꯄꯤꯔꯣꯝꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯏ ꯑꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯕꯨ ꯀꯔꯤꯒꯤ ꯋꯥꯈꯜ ꯇꯥꯔꯣꯏꯗꯣꯏꯅꯣ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯉꯥꯡꯁꯨ ꯑꯣꯏꯖꯕꯅꯤꯅ ꯈꯪꯗꯦꯗ ꯏꯇꯥꯎ ꯑꯩꯗꯤ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯦ ꯏꯄꯤꯛ ꯄꯤꯛꯈꯩ ꯃꯧꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯄꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥ ꯑꯃꯨꯛ ꯁꯤꯡꯕ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯤꯅꯤꯅꯦꯍꯦ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯁꯦ ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ ꯃꯅꯦꯝ ꯃꯀꯨꯗ ꯊꯛ ꯈꯥ ꯅꯥꯏꯅ ꯆꯠꯄꯤ ꯅꯨꯄꯤꯗꯨꯅꯤꯅꯦ ꯑꯁꯦꯡꯕ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯤꯁꯤꯗꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯁꯈꯤꯅ ꯍꯩꯃ ꯇꯥꯗꯁꯨ ꯂꯥꯛꯄꯤꯔꯝꯃꯤ ꯍꯣꯏ ꯏꯕꯦꯝꯃ ꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯤꯕꯅꯤ ꯑꯩꯒꯤꯁꯦ ꯊꯕꯛꯁꯨ ꯂꯩꯇꯦ ꯍꯥꯏꯗꯅ ꯅꯪꯗꯤ ꯅꯁꯥꯗꯣ ꯌꯥꯝ ꯀꯟꯅꯁꯨ ꯎꯔꯦꯅꯦ ꯅꯥꯕꯒ ꯑꯃꯠꯇ ꯃꯥꯟꯗ꯭ꯔꯦꯅꯦ ꯅꯃꯧ ꯅꯨꯄꯤ ꯂꯥꯛꯄꯗꯒꯤ ꯀꯟꯈꯠꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯗ ꯇꯥꯗ ꯀꯜꯂꯤ ꯍꯥꯏꯗꯣꯏꯔꯥ ꯀꯟꯗꯦ ꯍꯥꯏꯗꯣꯏꯔꯥ ꯒ꯭ꯌꯥꯟꯒ ꯇꯥꯖꯄꯣꯠꯇꯦꯗ ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯗꯤ ꯈꯔ ꯀꯟꯕ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯎ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏ ꯁꯈꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨ ꯃꯥꯅ ꯈꯪꯗꯕ ꯂꯩꯔꯁꯨ ꯅꯪꯅ ꯇꯥꯛꯄꯤꯌꯨ ꯃꯅꯤ ꯃꯃꯧꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯗꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯅꯤ ꯃꯤꯅꯁꯨ ꯌꯥꯝꯅ ꯀꯂꯛꯅꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏ ꯑꯩꯈꯣꯏꯗ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇꯕꯗꯧ ꯃꯈꯣꯏꯗꯗꯤ ꯐꯪꯍꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄꯗꯣ ꯃꯈꯣꯏꯗꯗꯤ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯍꯦꯛ ꯊꯦꯡꯅꯔꯁꯤ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ ꯍꯥꯏ ꯃꯃꯥ ꯅꯪ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯏꯇꯥꯎꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯒ꯭ꯌꯥꯟ ꯈꯔ ꯇꯥ ꯅꯃꯧ ꯅꯨꯄꯤꯗ ꯅꯪꯅ ꯊꯤꯅ ꯉꯥꯡꯕꯗோ ꯇꯣꯛꯂꯣ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯊꯤꯅ ꯆꯩꯈꯤꯕꯗꯣ ꯃꯇꯝꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥ ꯑꯗꯨꯝ ꯇꯧꯗꯅ ꯃꯧ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯆꯨꯝꯃꯤ ꯃꯣꯏ ꯕꯥꯕꯨ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯟꯈ꯭ꯔꯦ ꯑꯩ ꯏꯃꯧꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯐꯪꯂꯛꯄ ꯑꯋꯥꯕ ꯆꯩꯅꯥꯗꯣ ꯏꯃꯧꯗꯁꯨ ꯐꯪꯂꯝꯒꯅꯤꯀꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯎꯟꯄꯣꯠ ꯈꯔꯒꯤꯗꯃꯛꯇ ꯃꯤꯕꯨ ꯑꯁꯨꯝꯅ ꯑꯣꯠꯄ ꯍꯧꯅꯔꯝꯒꯗ꯭ꯔꯥ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯗꯕꯁꯤꯡ ꯇꯥꯕꯤꯔꯣ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯨꯝꯕꯥꯂꯣꯟ ꯈꯪꯕꯤ ꯃꯍꯥꯛ ꯑꯗꯣ ꯑꯁꯦꯡꯕ ꯌꯨꯝꯂꯩꯃꯅꯤ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯃꯣꯏ ꯄꯥꯕꯣ ꯑꯩꯕꯨ ꯑꯃꯨꯛ ꯂꯛꯅꯕꯤꯔꯛꯀꯅꯨ ꯑꯩꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯂꯥꯟꯈ꯭ꯔꯦꯗꯅ
Matung manau imauda amuk hana nganglaroi, chairaroi, aibu thajabiyu. Ima, imagi firol amotpa leibro, leiredi surikanda pulap suhaurage. Ima ibema lako, ima wa khara haigi. Kai wano ima, yengoi, ima ngasidi yamna ningamdri. Ima na ngangkiba chaikiba mayamdo nang ima bu waraugan. Ahenba amagi wakhalda luplubana. Ngasidi ima nangi na phamda maithiri. Amuk hana ima bu wahalaroi. Eli mapi ira jenna. Ima, namong na ima bu waraukiba leite. Ima na asumna namobu nungsibirakpa mikupta. Wana ngai zaban. Ngasidi ay ningba thongde. Hainingay leita na pele. Mapuk khudingda inim iku anigi seba phangjagi. Khangdaba soikiba arhanba yauraba sutakpi. Namawdi karisu khangbana jade. Hai, karige adumna hairibano. Nangidamuk ima leirisidi. Nangdi imaw nate. Imagi asengba ijani. Bele he saki nangi wahaido tabada. Mau, horendi nga thongsi. Ipa nga leiruki. Nani namaw kari no tathok tasin tawram. Numidangi thenglaba matamni Eli mangolduda phamduna. Thabal mabu yengli machinda sutapna sola iwahai khara. Thenglaba ahingi tanglauda. Mahausagi khusembu koine yenglakpada. Jinglon asigi matonda musi ngaliba maingala sibu uraga. Jinglon kaya lana, lapna tamna lehauraba. Nakhoibu ningsingloi haiba ngamde. Ningsinglagana angaubi amagi matawgumna tumin machi da ungduna leiningi. Ai isa nungaire haiduna wana haurakpa punsi adubudi karamna kaugani. Lairaba ikhoigi warida, lairaba khaktana khangi. Punsida khwaidagi lumba posak ase. Ima nangondagi henba amata leiramdri. Aigi harauba nungaiba wari singse. Ahingda tholakliba, marol thoktraba thaja nangonda tamjai. Makhumdi pirakti. Kufet kafet yenglakpa natana. Aigi awaba punsido, loiduna nungaibagi matam lakli. Ai haifam khangdana nungai. Kaidaurino ahing thengagansida. Natomta naitom phamduna kari khalino. Nangbu aikhoida leibase yang waraba. Moitada, ngasidi aigi khwaidagi nungaiba numini. Aina matam kuinadagi ningjarakpado phangli. Aigi nungaiba wari singase ita thajada tamlambani. Nangi nungaiba mikuba sida aigi su nungaiba pibiyu. Hai, ngasidi nang aibu kayam nusi. Aina nangbu nungsibadi sangsar sida leiriba posak amataga changdamnaba yara. Mangal thokta hingluraba punsi ase khanghaudana nangna laktuna ifamda mangal pibiri. Nanakta asumna leiraga nangi wari taraga hinghanbiyu. Nafamda oina chawi saduna ningai tawjage. Jinbal thongda nangbu nungsi haidrabasu. Itawasina utli tasengna nangbu nungsi. Thadokpigano aibu punsi chup. Lepiyu nangna lengdraba pamel amako. Yechage nangi usa khudingda punsigi oina. Pele aigi thamoisi. Nangdi aigi thawaini. Aduna aina nangi hakchang. Thawaiga hakchanga kaidawnungda lapnagumsi. Awaba kaya losinduna lonthoktabi amagi saklon puribi. Mani, nangdi aigi lonthoktabi nungsibini. Oikre, loikre. Eli mahaki awaba punsi. Haukre. Anauba punsi amamu